Hi, GG. Chak charabo. Chadri bro. Asidi chak loidri haitare. Asidi thengna charane. Mayamdi chak chanar bro. Ai poll amtang thamge ko. Sarat mete mubang. Good evening yamba hai. Hoi, Sarat good evening. Sundar Laitam. Hi bro. Hi Sundar. Bro Samsung Z Flip 3 display se price kaya mo leibage hai. Samsung gi flip display se 3 hai bro. Magi 1 lakh muke me adi lakani magi price se. Boy official high. Ma'am chak chanarabro kamai tawge poll chargadi chare namtang tawsanbiramo chadri chare haibas yawre chadri haibas yawre chararoi khanba leirasu dum click tawsanbiramo chararoi ana matamdu comment da ibiro asidi anouba Saturday amu yoramina hapta ama mu lamina live se mayam thengnarage wari watai sanarage ana live tawrabane chak chare chadri ayambanadi chanaramani da ko matamse pung 9 makhai 8 thadore minute 10 ta bungai kai lamdadi pung 8 ai thengabane maramdi numit tawa ngan lamni na khoi lamse on ji kitang pai da mai to adjust kitang tawge makhom handle jaga thammi bum pham sina oidong mal display silver phone se mina kai gina mini am pam dise isko display silver phone se pam dise maram ani ahum thokna laibe ai ahan maram hai taragadi display do mai original oiroi ko original service center gum batagi silver oi taragadi hoi hana do mai na smooth oina phajana sinaba yagadra en khalli aduga topa adu nattaba koina third party hai tarene ko maga janaba adugumba ma silu taragadi display do hana do mai na smooth oiroi aduga semuraba pot ama haibase dum original ga mana de dana ko aduga magi amka su yarakta yabagi chances yam wange bako aduna adugumba problem mayam lay du mina pam da boy kene ne khalle mamdi adidi khoigi to second hand ta lay tar so phone gumba khoina lay tar ka su hana gi company dagi sarak pot tu tik ta kaidana sinaramba khitan kano ga matam khar sinaramba oi tar mina sinaramba oi ga su yaidana ko do yaram da ba yaw ga sem top sem jin tar ka na mu semjal pirak pa haibu sidi pamna da ba adum oi dana ko pot khudi mukta ne si phone khudi phone khadi gi wan te adum magi wakhalon hai ta mai oi ne khalle adu thoi dong na di fazana section sinna ga di problem di leitabane ado display gi dumani selu basi mogi company na napsala iba glue do adu gi glue du ga repairing center sing sin na iba glue ji ko mana da bra khang di ba ko mogi abo heta pakalak ko dumai tawba sarat mate mu bang iPhone 10R se demo unit ta leiba se 64GB price 14000 muk lei adu ga demo na taba 128 storage na lupa lising 3 ga changa lei adu karamba leibana fani anau mobang tawbugini hai iPhone 10R iPhone 10R se yam di kuire ko price se da hoi maman je hojiki matam da samai piram baudi yare amna kuira ba phone amadi oire ado 64GB ga 128GB ga hai taragadi wa ai wa khandadi 128GB duna fani ko storage kitang nyamba du 164GB di hojiki matam da photo am ka pa da video man am da than gi na hani 128 yam hojiki matam da 256 kum se wa khanda chap chai khalle ado 128 se machine ba 64GB du de kitang ana tawre mamal su mana bani na 64 gi mohta 128 lai bana di fani take it set high high sundar tamna bro iPhone di battery se yamna kuina chatta bro battery health mayeng yamna tasan la kali gino high iPhone gi battery se hoi khoi sina bagi makha am pol hai tar ma yam section na fajana hoi battery ga se skok ta na bagi damakta koi
samna hai kan da nan sino ba dum pota oi ba jani da magi leibada ngai nge tha amani lairapga dum heta mai battery health se ta tharak ko adu ina charge tawbada niyom chana tawdaba ko nomada ka ni ro hum laka mari laka hanjan hanjan ko na charge tawsan bagumba adai de magi battery se dum health admai tawda dum down tare ko masi thingba ngomoi dum sinaraga deposit dum manchalakpa hantarakpa hai dum mai life span hantarakpa dum mai leigani adubu yam thuna tarakpa sidi koi na phone do sinabagi makha yam pot hai tare kam mong de yam harsh oba condition da sinaraga de dum solakani hai tare yam thuna mayam ayambana di chak chanare ko chare na kena tawre clip tarawpa chare na yame chadri hai bese miyam ka koi na kai dum tawe charo hai bi kana miyaw de ngasi nimita chak chadradi hingba budi adu khara de wahane ni chima khangba comment ama pa bidre yam bhai karam boy dino ai karam mano ai ayamna pa ki bani ai pa ki bani comment am ta pa da yaude sida chi thawba leite OnePlus ki do hai OnePlus ki comment je engon da tholakte e dabra natragana block to kibra hide to kibra adumai leramani engon da thokte hoje ai na o basin ne ai paris sarat maitai mukbang haise channel ama legum toi ko ai Facebook ta so ai na haipet thengna gum tore nang channel la atopa gi oitera khangre mukbang thobagi angang ama ka tawga tawda oidera no yam bai channel ne hoi nang oideni ko ai Facebook ta su ugre nang video do angang ama ka tawga chabdo noina adumaina mukbang tawbase yamnadi kai haini chaba ai se yam chaba se ngamdau male ba yamna ko sana khanjabada ko as moina mukbang toy sumaina ga dang phajana thammaga mayam ga chara di kai khalle ngamdi sung ngamdu hai tare yerum ga ama ani chaba dum ngamakti ba tai di age any sa matum je ko to khara chani ngai khoi chak la mi ngai timing hai chaba horok pa timing je tai ba ji da matum amani sasat khara cha hau ba ko do ku sala de am chani nga roi ba do mukbang je khoi gi natre hai tare iPhone 16 Pro versus S25 Ultra ani se karamana fagani hojik fawgi makhoi ani gi journey sidai mai sinabam se yam tongale haitare ani je mai sinabam se ma haini haiba kan khoi gi hana dagi hongna dum Android sinara ka lakpa kana gumba maga dadi ko iPhone 16 je ma yam di phaba phone ne ko wa phatong pisan matam maung da kitang user experience hainadaba natraga khuloidaba natragana hanadagi sinartabadagi nunuaitaba adumain tawnebuko aduga amuka mu iPhone adum sina lakpa mi singna Android to honga matamdadi am live Android ki function jingje kuma am live haitare amamda adumaina tawi ani sigi khenamse amana number 1 aduga Samsung di Android sina makhal makha kya gi wide range of application ma'am support tawneba hoigi hojik Play Store da phangniba kholiba ma'am se ado iPhone gi dem kamu adum bagi support si kara lay application kara dum lay paid version gum ga oi ba su yawi ko aduga overall da aina yeng bada di kanona di fan afagani khalle Samsung S25 Ultra sine na fagani khalle iPhone su phai iPhone 16 Pro yam phaba phone ni adugo akoi content creator hai tare ko video number gumba adai di yamna video gumba da camera gumba da focus tawba hai tare ne content ga namakta khanba dum kangku video iPhone en phane ayama na no ji pajer se Redmi Note 10 Pro Max ni camera kap ya da bani na mayek se yeng se adu seng de hadu malik adu etana na tra kana OnePlus yeng ge tawbane adu OnePlus Note CE 3 Lite ani se karamana leibana hena fagada ge hai OnePlus Note CE Lite ma di lupa lising tra mga ke range ta layong ko Note CE 3 Lite o lupa lising tra mga ge range ta laita Note CE 3 Lite to
ꯐꯕꯨꯗꯤ ꯐꯈꯤꯕꯅꯤ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯗꯣ ꯑꯩ ꯆꯞ ꯆꯥꯕ ꯅꯤꯡꯁꯤꯡ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ 2ꯃꯨꯛ ꯐꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯂꯣꯟꯆ ꯇꯧꯈꯤꯕ ꯃꯗꯨ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ 35,000 ꯄꯤꯕ ꯔꯦꯟꯖꯇꯀꯣ ꯑꯇꯣꯞꯄ ꯐꯣꯟꯅ ꯑꯗꯨꯝ ꯑꯐꯕ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯝꯕ ꯌꯦꯡꯕꯅꯁꯨ ꯍꯦꯟꯅ ꯐꯩ ꯈꯜꯂꯦ ꯑꯗꯨꯒ ꯑꯅꯤꯗꯨꯗ ꯆꯥꯡꯗꯝꯅꯧ ꯍꯥꯏꯇꯥꯔꯒꯗꯤ ꯀꯦꯃꯦꯔꯥ ꯈꯛꯀꯤꯗꯃꯛꯇ ꯈꯜꯂꯒꯗꯤ ꯅꯪ ꯀꯣꯟꯇꯦꯟ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤꯗꯃꯛꯇ ꯈꯟ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯒꯤꯗꯤ ꯀꯦꯃꯦꯔꯥꯒꯤꯗꯗꯤ ꯉꯁꯥꯏꯒꯤ iPhone 10R ꯗꯣ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯍꯦꯟꯅ ꯂꯥꯛꯆꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ Samsung MI Poco phone ꯑꯃ ꯍꯦꯛꯇ ꯕꯦꯇ꯭ꯔꯤꯁꯤ ꯀꯔꯝꯕꯅ ꯈꯔ ꯈꯥꯡꯉꯦ 5,000 ꯕꯦꯇ꯭ꯔꯤ ꯑꯣꯏꯔꯦꯅ ꯍꯦꯛꯇ ꯂꯧꯔꯦ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤ 5,000 ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏ ꯃꯥꯟꯅꯔꯣꯏ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ Samsungꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯥꯡꯒꯅꯤ ꯑꯍꯨꯝꯁꯤꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯌꯥꯝꯕꯅ ꯍꯦꯛꯇ ꯕꯦꯇ꯭ꯔꯤ ꯈꯥꯡꯉꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯅ Samsung ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝ ꯈꯔ ꯂꯩ ꯃꯔꯝ ꯑꯃꯈꯛ ꯍꯥꯏꯇꯥꯔꯒꯗꯤ Samsungꯒꯤ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔꯁꯦ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ UIꯁꯦ ꯃꯉꯣꯟꯗ ꯍꯥꯞꯄꯤꯁꯤꯅ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯕꯁꯤꯅ ꯕꯦꯇ꯭ꯔꯤ ꯆꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯇ꯭ꯔꯤꯁꯦ ꯈꯥꯡꯍꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟꯁꯤ ꯌꯥꯎꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯕꯦꯇ꯭ꯔꯤꯁꯦ ꯈꯔ ꯈꯥꯡꯒꯅꯦꯕ ꯑꯇꯣꯞꯄꯁꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯂꯔꯟ ꯇꯧꯔ ꯂꯩꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯠꯇꯅ ꯃꯥꯒꯤ UIꯁꯤꯒꯤ ꯁ꯭ꯃꯨꯠ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯗꯨꯒꯨꯝꯕꯁꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕꯀꯣ ꯕꯦꯇ꯭ꯔꯤ ꯈꯥꯡꯕꯁꯦ ꯄ꯭ꯂꯁ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯕꯦꯇ꯭ꯔꯤ ꯈꯥꯡꯕꯁꯤꯗꯩꯁꯤꯗ ꯑꯆꯧꯕ ꯔꯣꯜ ꯂꯧꯔꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯌꯥꯝꯅ ꯄꯋꯥꯔ ꯏꯐꯤꯁꯤꯌꯦꯟꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯄꯤꯛꯄ ꯅꯦꯅꯣꯃꯤꯇꯔꯗ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯇꯥꯔꯗꯤ ꯕꯦꯇ꯭ꯔꯤꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ iPhoneꯒꯤ ꯕꯦꯇ꯭ꯔꯤꯁꯦ 3,000 4,000 ꯈꯛꯇꯪ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ Samsung Galaxy ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯤꯕ ꯐ꯭ꯂꯦꯛꯁꯤꯞ ꯂꯦꯚꯦꯜꯗ ꯂꯩꯕ S24 25 ꯀꯥꯏꯁꯦ ꯃꯣꯏꯁꯤ 35,000 4,000 mAh ꯈꯛꯇꯅꯦꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯠꯂꯤꯁꯦ ꯉꯁꯥꯏꯒꯤ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯕꯗꯣ ꯁꯣꯐꯋꯦꯌꯔꯒꯤꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯔꯛꯇ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯐꯣꯟ ꯑꯣꯏꯅ ꯀꯝꯄꯦꯌꯔ ꯇꯧꯔꯛꯑꯒꯗꯤ ꯈꯦꯠꯅꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ Samsungꯅꯗꯤ UIꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯤꯇꯪ ꯐꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯇꯤꯀꯦꯠꯁꯦ ꯀꯩꯅꯣꯝ ꯑꯃ ꯏꯔꯝꯃꯒꯗꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯑꯩ ꯄꯥꯍꯧꯗ꯭ꯔꯦꯀꯣ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏ ꯊꯥꯗꯣꯏꯁꯅꯥꯁꯦ ꯃꯣꯏ ꯂꯥꯏꯐꯀꯤ ꯀꯥꯡꯕꯨ ꯃꯌꯥꯝ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ ꯉꯁꯤꯗꯤ ꯆꯪꯉꯛꯇ꯭ꯔ ꯃꯥꯜꯂꯦꯀꯣ ꯁꯤꯡꯍꯖꯤꯠ ꯃꯉꯥꯡꯗꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯆꯥꯛꯁꯦ ꯑꯁꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯆꯥꯛ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯊꯣꯡꯐꯧ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯊꯦꯡꯅ ꯆꯥꯔꯅꯤ ꯁꯔꯠ ꯃꯩꯇꯩ ꯃꯨꯕꯥꯡꯅ ꯌꯨꯁꯇ ꯂꯩꯒꯦ ꯇꯧꯕꯅꯦ ꯑꯣ NR ꯑꯣꯏꯅ ꯂꯩꯔꯒꯦ ꯌꯥꯝ ꯚꯥꯏ ꯅꯅꯥꯎꯁꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯌꯥꯝꯅ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯍꯟꯗꯛ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯀꯥꯖꯔꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯚꯦꯟ ꯊꯧꯖꯔꯤ ꯅꯅꯥꯎ ꯀ꯭ꯂꯥꯁ 10 11 12ꯀꯤ ꯍꯥꯏ ꯌꯥꯝꯅ ꯐꯕ ꯀꯩꯅꯣꯅꯤ ꯁꯔꯠ ꯌꯨꯁ ꯐꯣꯟ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯇꯨ ꯐꯨꯜꯐꯤꯜ ꯑꯣꯏꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯗꯔꯀꯥꯔ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯐꯣꯟꯗꯨꯅ ꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯂꯨꯄꯥ 50,000 ꯄꯤꯕ 60 ꯄꯤꯕ ꯂꯥꯛ ꯄꯤꯕ ꯂꯩꯔꯨꯕꯒꯤ ꯃꯊꯧ ꯊꯣꯏꯗꯣꯛꯅ ꯇꯥꯗꯦ ꯁꯨꯡꯇꯥ ꯇꯥꯗꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯇꯣꯞꯄ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯒ ꯑꯩꯒꯗꯤ ꯈꯖꯤꯛꯇꯪꯁꯨ ꯈꯦꯠꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯇꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠꯇꯨꯅ ꯐꯨꯜꯐꯤꯜ ꯇꯧ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯑꯟꯅꯦꯁꯦꯁꯔꯤꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯔꯨꯕꯒꯤ ꯄꯩꯁా ꯊꯥꯗꯔꯨꯕꯒꯤ ꯑꯗꯨꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯅ ꯁ꯭ꯀꯨꯜ ꯚꯦꯟ ꯊꯧꯋꯤ ꯍꯥꯏꯁꯤ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯀꯩꯅꯣꯅꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯟꯕ ꯍꯧꯔꯕꯅꯤꯀꯣ ꯑꯗꯨꯗ ꯆꯠꯇ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯈꯜꯂꯒꯁꯨ ꯊꯃꯣꯏꯗ ꯈꯜꯂꯒ ꯇꯧꯒꯦ ꯅꯤꯡꯉꯒꯁꯨ ꯇꯧꯗꯕꯤ ꯉꯥꯏ ꯂꯩꯕꯁꯦ ꯑꯗꯨꯗꯒꯤꯗꯤ ꯇꯧꯕ ꯍꯧꯔꯕ ꯈꯣꯡ ꯊꯥꯡꯖꯟꯕ ꯍꯧꯔꯕ ꯅꯪꯅ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯃꯇꯝ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯗꯧꯅꯦ ꯑꯗꯨꯅ ꯌꯥꯝꯅ ꯐꯕ ꯄꯣꯠꯅꯤ ꯑꯩꯅꯁꯨ ꯈꯜꯂꯛꯏ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯜꯂꯛꯄꯗꯣ ꯊꯃꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯃꯛꯇꯦ ꯑꯗꯣ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯀꯣꯂꯦꯖ ꯇꯝꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯁꯨꯔꯛꯏ ꯃꯈꯣꯏꯒꯨꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯝꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕ ꯅꯠꯇꯦ ꯃꯔꯜ ꯂꯥꯛꯎꯕ ꯅꯠꯇꯦ ꯑꯩꯒꯤ ꯉꯝꯖꯕ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯍꯨꯃꯥꯡ ꯃꯟꯅ ꯑꯩꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕꯁꯤꯗꯩꯁꯤꯗ ꯃꯤꯅ ꯅꯣꯛꯅꯅꯤꯡꯕ ꯅꯣꯛꯅꯁꯅꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯗꯣ ꯃꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯤꯡꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ A35ꯁꯦ ꯑꯞꯗꯦꯠ ꯇꯧꯕꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯦ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯊꯣꯏꯅ ꯊꯦꯡꯅꯗꯦ ꯃꯃꯥꯡꯗ ꯕꯛꯁꯀꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯑꯒꯗꯤ ꯇꯧꯊꯣꯛꯄꯤꯌꯨ ꯕ꯭ꯔꯣ ꯏꯟꯐꯤꯅꯤꯛꯁ Note 50 Pro ꯁꯤꯕꯨ ꯂꯩꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯏꯟꯐꯤꯅꯤꯛꯁꯀꯤꯗꯣ ꯃꯥꯁꯦ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯂꯣꯏꯅ ꯐꯩ ꯍꯟꯗꯛꯁꯨ ꯑꯅꯧꯕ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯂꯣꯟꯆ ꯇꯧꯕꯁꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯐꯩ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯤ ꯃꯥꯒꯤ ꯈꯤꯇꯪ ꯗ꯭ꯔꯣꯕꯦꯛ ꯑꯃꯈꯛ ꯍꯥꯏꯇꯥꯔꯗꯤ ꯃꯐꯝ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯔꯚꯤꯁ ꯁꯦꯟꯇꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕꯁꯨ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯀꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯇꯨꯡꯗ ꯊꯣꯛꯂꯛꯑꯒꯗꯤ ꯁꯦꯝꯕꯒꯨꯝꯕ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕꯒꯨꯝꯕꯁꯦ ꯈꯖꯤꯛꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯔꯕ ꯁꯦꯝꯁꯪ ꯑꯦꯄꯜ ꯑꯣꯞꯄꯣ ꯂꯩꯗꯅꯀꯣ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯁꯔꯚꯤꯁ ꯁꯦꯟꯇꯔ ꯁꯦꯝꯐꯝ ꯂꯩꯕ ꯄꯥꯔꯠ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯊꯤꯅꯕꯒꯤ ꯋꯥꯅꯤ
Kay matin charage ibung hai es thadoi sana ngasidi chak chadri ai live se loi ko oina phajana chana baina ngasidi chadre ngasidi live ta thengnare nungaire karigumba ama khangning na leirambani hai singa jit manga na hoi ngasidi thengnare mamangda live tawbuda changat kiba u kide aduga phanayam sangna ure hai tare thengnagi daba aina live se loi hakanda yengbiramba budi yai adugo live tawringai manungda direct eta sumaina wari watai sabu sidi aisu yaukidaba male na khalle yam nungai kaigumba khangning leire pa haido adum haibiro aina khangba oitaragadi haijarke aina khangdaba oitaragadi madu khangdre hana haibada ai mayamna suwaro bigana maramdi mioi banina ko ta aina khudima khangani haiba leite mioi bai se khudima perfect oiba natte dana ko aduna khangba khangdaba share tawnaga knowledge share tawga aina khangdaba leire mayamna suggest tawbirakpada adum harauna adum lawjage yamba thengnaba yam nungai thagachari comment reply tawbirakpagi hai hoi adum ai live tawbase asida adum changbiro aduga sum wari watai comment piba comment paba se aigi seng hai taragadi aigi khangna chanaba maru mapang thengnaraga nungai ba kamai tawri kholi kain lambi de thengnaga wari watai sabla adumaina sana bane khalle tanja se leitabaga mafam leitabaga ngasai ge youtube ki through da sana bane na lawpio aduga haining ba leiba phongdoping ba leiba adum haibi kasu akai ba leite now yamba nanau se wari sana kharadi sum tharaga leibone saubadi yade 10R ga 11 ga camera se sangdamnabada 11 na hendro khagdabai hangjabani hai camera se hoi kitang chahi amagi version update oiba nobo version oibani na ko mana kitang maunga so kai haini file format support obo gumba aduga kitang update oiba aduna 11 na di kitang hena fagani 10R ga 11 ga hai taraga diko aduga 10R lawrena khalle dana adu si kayadagi kayadagi tadaba lawbana fabadagi hai adugidi mamalgidi ai mamalgi oidora natraga design gi oidora 10R hojiki matamdadi kitangdi kuiraba phone amani ko yam kitang kuira hai sahi manga taruk bu hele ni ko khadi kuiraba phone ama oire adu sinaba yaba condition da yamna faba condition da leita gadi madu sinaba adum kasu kaide khalle bro phone masagi charger 45 watt support tawba ada 25 watt ki charger na charge tawba si kari akaiba leigani battery so kadra charge changbadi kidang tabugum tawi hoi battery da di thoidongna ka hena sokpadi leiroi aduga ngasai charge tawbudi khara tapna changani adu 45 watt kumba da charge tawba 50 watt 100 watt hojiki matam da 80 watt yam chaw watt yam tholei ko ado asigum sing se koi charge tawbada budi koi battery yam thuna charge thalhalle battery yam thuna thallaka na khoina matam mangde haina longna bagi mayamna pamne adubu yamna charging watt se yam chawring kai battery du da mani input to pisan ba yam chawring kai battery heating oiba sagat pa aduga battery gi lifespan da swan ba yaba gi chances yam wang aduna charger sidi hojiki aino khanbada 28 to 25 18 sorry 18 to 25 35 of gi range da leibase adum chap chaba range da leiden khale duga 10 watt 5 watt ki mamang ngai gi sam lerin mo khoi da yam time consuming oiba phone ama thanna hona wada pung ani makhai ahum ga changhala ko jiki matam da busy life sida adu ngai le gi matam leitabani na kitang su fast oibadi darkar tai adu ka hena hekta watt chawra ka loina mak phai ai bagi natte yamba adune Samsung da A series ta karamba padagi suggest kitang tawbiyo hai Samsung gi A series ta di ngasai mamawang da su panna ki ba A35 hai da chahi budi chahi ani mu launch tawba kuirabani hojik tu palising kun dagi na kun mathai kun tu saibo gi manung da bu phangbani adu yam phaba phone amo oi ki matam da launch taw matam da A series ta hojik adum laibe adu su dum laibe ai ko hojik ki waina de iyamana live thariba phone se kari phone no GoPro hai ai di live thari si kenoni phone dagi ni Samsung gi S21 FN edition am khagai am khara kuire leiba adugi phone da yadum thai ai atopa hojiki oina ai gi camera video nang na gi gadgets am ta leiti hojiki oina ai ayamana loimak ai phone dagi taw ngten oh 10 hours se lawren khale adu battery se kaya dagi ta da law bana fani yam bai 80 dagi na 85 86 ko yani ni 100 a mathak leiraga di yam phare adu bo yam bana 100 kumba di phangaro yam kuiraga phone ari ba phone ni na battery do 100% gumba health leiram ta ga sum adu boost tawba oidi ni ko aduna 80 dagi di ta da law da bani 80 makha chat khraga di iPhone gi battery health se kitang khangba battery du gi backup pi ba watt se aduna oina tawi thengna ba da ko aduna 80 bawgi range sida leiba yengbiyo 80 gi mathak ta lei kai yam phare
ꯑꯗꯨꯒ 100ꯒꯨꯝꯕ ꯂꯩꯕꯗꯨꯗꯤ ꯈꯤꯇꯪ ꯆꯤꯡꯅꯕ ꯄꯣꯛꯑꯦ ꯑꯁꯦꯡꯕ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯕꯦꯇ꯭ꯔꯤ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯕꯨꯁ ꯇꯧꯕꯒꯨꯝꯕꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯩꯕꯅꯤꯅ ꯑꯗꯨꯝꯕꯗꯣ ꯈꯔ ꯌꯦꯡꯕ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯌꯨ ꯕ꯭ꯔꯣ MI Redmi Note 7 Proꯒꯤ ꯕꯦꯇ꯭ꯔꯤꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯆꯠꯇꯕ꯭ꯔꯣ ꯕꯦꯇ꯭ꯔꯤ ꯍꯦꯜꯊ ꯃꯩ ꯌꯥꯝ ꯇꯥꯁꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ Note 7 Proꯁꯤ ꯃꯇꯝ ꯈꯔ ꯌꯥꯝꯅ ꯀꯨꯏꯔꯕ ꯐꯣꯟ ꯑꯃ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯃꯁꯤ ꯍꯧꯖꯤꯛꯇꯤ Note 13 14ꯕꯨ ꯌꯧꯈ꯭ꯔꯦꯀꯣ ꯆꯍꯤ ꯌꯥꯝꯅ ꯁꯥꯡꯂꯕ ꯆꯍꯤ 5 6 7ꯀꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯃ ꯑꯣꯏꯒꯅꯦꯅ ꯈꯜꯂꯦ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝꯅꯗꯤ ꯐꯖꯈꯤꯒꯨꯝ ꯇꯧꯕꯅꯦ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩ ꯆꯞ ꯆꯥꯕ ꯐꯣꯟꯁꯦ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯅꯤꯡꯒꯗꯣ ꯒ꯭ꯂꯥꯁ ꯕ꯭ꯂꯦꯛ ꯕꯦꯛꯀ ꯑꯣꯏꯔꯀꯥꯟꯗ ꯇꯧꯕꯅꯦ ꯑꯗꯣ ꯕꯦꯇ꯭ꯔꯤ ꯈꯥꯡꯗ꯭ꯔꯤꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯅꯧꯕ ꯊꯣꯛꯂꯛꯏꯕ ꯁꯣꯐꯋꯦꯌꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯅ WhatsAppꯇ ꯍꯥꯏꯔꯣ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯔꯣ ꯑꯦꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯑꯅꯧ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯗꯅꯀꯣ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯏꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯗꯨꯒꯤ ꯁꯣꯐꯋꯦꯌꯔꯁꯤꯡꯗꯨꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯇꯨꯕꯨ ꯆꯥꯅꯔꯛꯇꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯟꯁꯇꯣꯜ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯒ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝꯕ ꯑꯣꯏꯔꯛꯄꯗꯨꯅ ꯉꯁꯥꯏꯒꯤ ꯕꯦꯇ꯭ꯔꯤ ꯀꯟꯖꯨꯝ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯉꯛꯄ ꯑꯁꯤꯒꯨꯝꯕꯁꯤꯅ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯕꯦꯇ꯭ꯔꯤꯁꯦ ꯈꯥꯡꯗꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯐꯠꯇꯕꯒꯤꯗꯤ ꯅꯠꯇꯦ ꯗꯦꯃꯣꯗ 100 ꯂꯩꯔꯤꯁꯦ ꯄꯨꯁ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏ ꯑꯩ ꯃꯗꯨ ꯑꯩ ꯄꯨꯁ ꯇꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯕꯨꯁ ꯇꯧꯕꯀꯣ ꯑꯣꯏꯒꯅꯤꯅ ꯑꯩ ꯈꯜꯂꯤ ꯆꯞ ꯆꯥꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ 100% ꯂꯩꯕꯁꯦ ꯀꯝꯄꯅꯤꯅ ꯃꯗꯨꯒꯤ ꯐꯣꯟꯗꯣ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈꯤꯕ ꯀꯨꯏꯔꯦꯕ ꯁꯥꯔꯒ ꯑꯍꯟꯕ ꯑꯣꯏꯅ ꯌꯣꯟꯗꯕ ꯊꯣꯛꯂꯛꯇꯕ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯌꯥꯝꯕꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯏꯌꯥꯝꯕꯁꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯅꯅꯥꯎꯗꯤ ꯆꯍꯤ 14 ꯁꯨꯔꯦ ꯍꯥꯏꯔꯤ ꯆꯍꯤꯁꯦ ꯀꯩꯅꯣꯅꯤ ꯑꯁꯦꯡꯕꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ 30+ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯂꯝꯗꯤ ꯁꯥꯏꯇꯣꯟꯗꯒꯤꯅꯦ ꯆꯍꯤ 14 ꯁꯨꯔꯦ ꯍꯥꯏꯁꯦ ꯀꯣꯂꯦꯖ ꯀꯣ ꯀ꯭ꯂꯥꯁ 12 10 ꯂꯣꯏꯕ 17 18 ꯍꯣꯏ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯛꯄꯒꯤ ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯕ ꯃꯇꯝꯅꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯆꯥꯛ ꯆꯥꯅꯔꯦꯀꯣ ꯑꯩꯅ ꯌꯦꯡꯕꯗ ꯄꯣꯜ ꯌꯦꯡꯕꯗ ꯍꯧꯖꯤꯛ 93% ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯔꯦ ꯍꯥꯏ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯃꯈꯛ ꯌꯥꯎꯕ ꯃꯥꯜꯂꯦꯀꯣ ꯕ꯭ꯔꯣ MI Note 7 Proꯗꯨꯗꯤ ꯍꯧꯖꯤꯛꯀ ꯆꯥꯟꯅꯗ꯭ꯔꯕꯩꯅꯤ ꯕꯦꯇ꯭ꯔꯤ ꯑꯍꯟꯕ ꯁꯤꯜꯂꯁꯨ ꯈꯥꯡꯗꯕꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ ꯕꯦꯇ꯭ꯔꯤ ꯑꯍꯟꯕ ꯁꯤꯜꯂꯁꯨ ꯈꯥꯡꯗ꯭ꯔꯤꯗꯣ ꯉꯁꯥꯏꯒꯤ ꯃꯔꯝ ꯈꯔ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯅꯁꯨ ꯑꯣꯏꯅꯤ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤ ꯈꯥꯡꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯆꯥꯎꯕ ꯍꯦꯛꯇ ꯃꯌꯥꯝ ꯑꯃ ꯆꯥꯎꯔꯒ ꯈꯥꯡꯅꯤ ꯍꯥꯏꯕꯗꯤ ꯈꯥꯡꯒꯅꯤ ꯀꯨꯏꯅ ꯆꯠꯀꯅꯤ ꯕꯦꯇ꯭ꯔꯤ ꯀꯦꯄꯥꯁꯤꯇꯤꯗꯨ ꯆꯥꯎꯔꯒꯁꯨ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯦꯛꯇꯔꯁꯤꯡꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯕꯦꯇ꯭ꯔꯤ ꯑꯃ ꯈꯥꯡꯕ ꯐꯣꯟ ꯑꯃ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯐꯣꯟ ꯑꯃ ꯑꯐꯕ ꯐꯣꯟ ꯑꯃ ꯍꯥꯏꯕꯁꯦ ꯈꯟꯗꯣꯛꯄꯗ ꯃꯥꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯂꯤꯁꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯄ꯭ꯂꯁ ꯃꯥꯅ ꯄꯤꯔꯤꯕ ꯑꯣꯐꯔ ꯇꯧꯔꯤꯕ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯅꯤꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯕ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯇꯧꯕꯅꯦ ꯑꯩ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯕ ꯀꯦꯃꯦꯔꯥ ꯐꯕ ꯐꯣꯟ ꯑꯃꯈꯛ ꯄꯥꯝꯃꯦꯕ ꯑꯩꯉꯣꯟꯗ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯀꯨꯏꯅ ꯈꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯒꯦꯝ ꯁꯥꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯐꯣꯟ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯃꯔꯨ ꯑꯣꯏꯗꯦ ꯗꯔꯀꯥꯔ ꯇꯥꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯄꯣꯠꯇꯨꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯕ ꯐꯣꯟꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏ ꯐꯕ ꯐꯣꯟꯅꯦ ꯍꯥꯏꯇꯥꯔꯦ Xiaomi 11i 5G ꯍꯥꯏꯄꯔ ꯆꯥꯔꯖ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯊꯨꯅ ꯇꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯣ ꯕꯦꯇ꯭ꯔꯤ ꯇꯥꯕꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩ ꯉꯁꯥꯏꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯟꯊꯅ ꯍꯥꯏ ꯂꯩꯔꯝꯃꯕꯅꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯏꯁꯨ ꯂꯩꯕꯁꯦ ꯀꯝꯄꯅꯤꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯇꯧꯔꯛꯄꯗ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤ ꯕꯛ ꯌꯥꯎꯕꯗꯒꯤ ꯌꯥꯝ ꯊꯨꯅ ꯇꯥꯕ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯊꯨꯅ ꯗ꯭ꯔꯦꯟ ꯇꯧꯕ ꯑꯗꯩꯗꯤ ꯁꯥꯒꯠꯄ ꯌꯥꯎꯕꯁꯨ ꯌꯥꯎꯏꯀꯣ ꯀꯩꯒꯨꯝꯕ ꯑꯅꯧꯕ ꯑꯞꯗꯦꯠꯀ ꯂꯥꯛꯑꯒꯗꯤ ꯇꯧꯊꯣꯛꯑꯒꯁꯨ ꯇꯧꯕ ꯃꯇꯝꯗ ꯐꯈꯤꯕꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯅ ꯃꯁꯤ ꯁꯣꯐꯋꯦꯌꯔꯒꯤ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨꯅ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯌꯨꯖꯔ A4 ꯀꯩꯅꯣ ꯃꯃꯤꯡ ꯈꯪꯗ꯭ꯔꯦ ꯅꯊꯤꯡꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯑꯩꯅꯁꯨ ꯊꯤꯖꯤꯜꯂꯨꯗꯕꯒꯤꯁꯨ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯅꯊꯤꯡ ꯌꯥꯝ ꯅꯧꯔꯤꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯅꯤꯄꯨꯔꯗꯗꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯃꯣꯏ ꯃꯁꯥꯒꯤ ꯑꯥꯎꯠꯂꯦꯠꯇꯤ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ ꯃꯈꯣꯏꯒ ꯇꯥꯏꯠ ꯑꯞ ꯇꯧꯅꯕ ꯑꯣꯊꯣꯔꯥꯏꯁ ꯑꯣꯏꯕ ꯁꯦꯟꯇꯔꯒꯨꯝꯕꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯃꯌꯥꯝ ꯑꯃꯗ ꯂꯩꯔꯝꯕ ꯌꯥꯏ ꯁ꯭ꯌꯥꯝ ꯃꯥꯏꯕꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯍꯧꯕꯗ ꯌꯦꯡꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯃ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯕꯗ ꯌꯦꯡꯍꯧꯗ꯭ꯔꯁꯨ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯁꯤꯟꯈꯤꯕ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯝ ꯄꯥꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯦ ꯑꯗꯨꯝ ꯃꯈꯥ ꯁꯨꯝ ꯌꯥꯎꯁꯟꯕꯤꯔꯛꯑꯣ ꯂꯣꯏꯕꯐꯥꯎ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯏꯌꯥꯝꯕ ꯅꯅꯥꯎ ꯂꯥꯏꯚ ꯊꯣꯛꯆꯔꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯈꯪꯅꯤꯡꯗꯨꯅ ꯂꯩꯔꯝꯕ ꯏꯌꯥꯝꯕ ꯍꯥꯏꯕꯤꯔꯦ ꯅꯦꯛꯁ ꯂꯥꯏꯚ ꯑꯃꯨꯛ ꯆꯪꯖꯔꯛꯀꯦ ꯍꯣꯏ
ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯑꯇꯣꯞꯄ ꯆꯤꯟꯕ ꯊꯕꯛ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯤꯁꯨ ꯇꯧꯒꯗꯕꯁꯤꯡꯗꯨꯁꯨ ꯅꯥꯊꯩꯔꯒ ꯍꯦꯛꯇ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯟꯁꯤꯜꯂꯒ ꯂꯩꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯊꯪꯁꯨ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯊꯥꯅꯤ ꯁꯟꯗꯦꯗ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯊꯪꯗ ꯁꯨꯝ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯂꯥꯏꯛꯁꯨ ꯈꯔ ꯇꯧꯁꯤꯟꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏ ꯍꯣꯏ ꯌꯥꯝꯅ ꯐꯕ ꯀꯩꯅꯣꯅꯤ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯌꯦꯡꯉꯤꯕꯁꯤꯡꯁꯤꯅ ꯑꯃꯃꯝꯇ ꯇꯧꯁꯜꯂꯁꯨ ꯐꯅꯌꯥꯝꯗꯤ ꯌꯥꯝꯒꯗꯕꯅꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯥꯏꯛ ꯑꯃꯨꯛꯇꯪ ꯇꯛ ꯇꯛ ꯅꯝꯁꯤꯟꯕꯤꯌꯣ ꯁꯦꯜ ꯇꯤꯡꯕꯁꯨ ꯅꯠꯇꯕꯅꯤꯅꯀꯣ ꯃꯁꯤꯡ ꯌꯥꯝꯃꯒ ꯎꯕꯗ ꯑꯩꯁꯨ ꯈꯤꯇꯪ ꯍꯔꯥꯎꯖꯒꯦꯕ 2019ꯗ ꯂꯩꯈꯤꯕꯅꯤ MI Note 7 Proꯗ ꯕꯦꯇ꯭ꯔꯤ ꯃꯔꯤ ꯁꯨꯔꯦ ꯁꯤꯟꯕ ꯋꯥ ꯂꯣꯏꯔꯦ ꯍꯣꯏ ꯃꯇꯝ ꯈꯔ ꯀꯨꯏꯔꯦ ꯑꯗꯨꯅ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯁꯤꯜꯂꯦ ꯍꯥꯏ ꯐꯣꯟꯗꯣ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅꯁꯨ ꯕꯦꯇ꯭ꯔꯤ ꯁꯤꯜꯂꯒ ꯑꯗꯨꯝ ꯄꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯅ ꯐꯣꯟ ꯑꯃ ꯄꯥꯏꯔꯦ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯐꯣꯟ ꯇꯧꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯔꯤꯀ꯭ꯋꯥꯔꯃꯦꯟꯁꯤꯡꯗꯣ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯗꯤ ꯑꯅꯧꯕ ꯐꯣꯟ ꯑꯃ ꯍꯦꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯇꯤꯡꯉꯒ ꯂꯩꯔꯨꯕꯒꯤ ꯃꯊꯧ ꯊꯣꯏꯅ ꯇꯥꯗꯦꯗꯅꯀꯣ ꯐꯣꯟꯗꯨꯅ ꯌꯥꯔꯛꯇꯕ ꯀꯥꯏꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯇ꯭ꯔꯒ ꯑꯅꯧꯕ ꯂꯩꯕꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯟꯅꯦꯁꯦꯁꯔꯤꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯥꯡꯍꯟꯕꯁꯤꯗꯤ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯐꯣꯟꯁꯦ ꯂꯩꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯤꯁꯤꯡ 15 ꯑꯃ ꯄꯤꯕ 10 ꯄꯤꯕ ꯐꯣꯟ ꯑꯃ ꯂꯩꯒꯦꯅ ꯆꯠꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁꯅꯤꯅ ꯃꯈꯣꯏꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ 5ꯇꯪ ꯑꯣꯏꯅ ꯍꯦꯟꯕ 10 ꯄꯤꯕ ꯂꯩꯒꯦ ꯂꯥꯛꯄꯗꯣ ꯄꯨꯁ ꯇꯧꯔꯒ 15 ꯄꯤꯕ 30 ꯄꯤꯕ ꯑꯃ ꯌꯣꯟꯁꯤꯜꯍꯧꯔꯒꯗꯤ ꯃꯣꯏꯒꯤꯁꯤ ꯁꯦꯟꯗꯣꯡꯁꯨ ꯃꯌꯥꯝ ꯂꯩꯅꯦꯅ ꯈꯟꯕꯒꯤ ꯇꯧꯗꯕꯁꯨ ꯌꯥꯎ ꯅꯠꯇꯦ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯈꯪꯗꯣꯛꯀꯅꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯅ ꯀꯔꯤꯅꯣ ꯑꯩꯅ ꯐꯣꯟ ꯑꯃ ꯂꯩꯒꯦ ꯍꯥꯏꯅ ꯊꯤꯔꯛꯏꯁꯤ ꯌꯦꯡꯉꯛꯏꯁꯤ ꯀꯔꯤ ꯃꯔꯝ ꯀꯔꯤ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯤꯇꯪ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯁꯤꯌꯔ ꯇꯧꯖꯒꯦꯅ ꯑꯗꯨꯗꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯧꯔꯒ ꯑꯩ ꯆꯦꯅꯦꯜꯁꯦ ꯍꯧꯈꯤꯕꯅꯤ 20K ꯁ꯭ꯋꯥꯏꯗ ꯂꯩꯕ ꯐꯣꯟ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏ 20K ꯁ꯭ꯋꯥꯏꯗ ꯂꯩꯕ ꯐꯣꯟꯗꯤ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ A35ꯒꯨꯝꯕ ꯑꯗꯨꯒ ꯄꯣꯀꯣꯒꯤ ꯄꯣꯀꯣ 7 Pro 7 Pro ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯍꯟꯗꯛ ꯂꯣꯟꯁ ꯇꯧꯕꯗ 19-20 ꯔꯦꯟꯖꯇ ꯂꯩꯕꯅꯤ ꯃꯗꯨ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕ ꯃꯤꯒ ꯑꯣꯏꯔꯗꯤ ꯃꯗꯨ ꯌꯥꯝ ꯐꯕ ꯐꯣꯟꯅꯤ ꯍꯥꯏꯇꯥꯔꯦ ꯋꯥꯏ ꯇꯤꯟꯅꯤ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦꯀꯣ VYTNI ꯍꯥꯏ Redmi Note 14 Proꯁꯦ ꯂꯩꯕ ꯌꯥꯕ ꯐꯣꯟꯂ ꯍꯥꯏ ꯐꯣꯟꯗꯤ ꯌꯥꯝ ꯐꯩ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯂꯣꯏ ꯐꯩ ꯔꯦꯗꯃꯤꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯨ ꯀꯦꯃꯦꯔꯥ ꯆꯪꯉꯛꯇꯕ ꯁꯤ ꯈꯛꯇꯅꯤ ꯇꯦꯕ꯭ꯂꯦꯠꯁꯤ ꯀꯣꯟꯊꯧꯖꯝ ꯖꯣꯟꯁꯟꯅ ꯇꯦꯕ꯭ꯂꯦꯠꯁꯤ ꯀꯔꯝꯕ ꯂꯩꯕꯅ ꯐꯒꯅꯤ ꯑꯌꯥꯝꯕ EMIꯗ ꯂꯧꯕ ꯌꯥꯕ ꯍꯥꯏ EMIꯗ ꯂꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟꯗꯤ ꯑꯩ ꯊꯣꯏꯅ ꯈꯪꯗꯦꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯣꯐꯂꯥꯏꯟ ꯁ꯭ꯇꯣꯔꯁꯤꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ EMI ꯄꯤꯔꯤ ꯃꯣꯏꯒꯤ ꯏꯟꯇꯔꯦꯁ ꯔꯦꯠꯅ ꯀꯌꯥꯝ ꯑꯣꯏꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯅꯣ ꯀꯣꯁ EMI ꯑꯣꯏꯔꯤꯔꯥ ꯅꯣ ꯀꯣꯁ EMI ꯑꯣꯏꯇꯥꯔꯁꯨ ꯄ꯭ꯔꯣꯁꯦꯁꯤꯡ ꯆꯥꯔꯖꯀꯨꯝꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒꯨꯝꯕꯁꯤꯡꯒꯤꯗꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯑꯣꯐꯂꯥꯏꯟꯗ ꯀꯩꯗꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯦꯕ꯭ꯂꯦꯠꯁꯤ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯃꯗꯨꯗ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯀꯣ ꯑꯗꯨꯗꯩꯗꯨꯗ ꯇꯦꯕ꯭ꯂꯦꯠꯇꯨꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯒꯗꯕ ꯅꯠꯇ꯭ꯔꯒꯗꯤ ꯕꯖꯦꯠ ꯔꯦꯟꯖꯇ ꯂꯨꯄꯥ ꯂꯤꯁꯤꯡ 10, 15, 20 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯃ ꯑꯗꯨꯝ ꯁꯦꯝꯁꯪꯒꯤꯒꯨꯝꯕ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ MIꯒꯤꯁꯨ ꯌꯥꯝ ꯐꯕ ꯇꯦꯕ꯭ꯂꯦꯠ ꯂꯩ ꯃꯣꯏꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 15 ꯃꯨꯛꯇꯤ ꯄꯤ ꯃꯣꯏꯒꯤꯗꯤ MIꯒꯤ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ EMIꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯃꯗꯤ ꯑꯩ ꯊꯣꯏꯅ ꯈꯪꯗ꯭ꯔꯦ ꯏꯅꯥꯎꯒꯤ ꯐꯣꯟ ꯑꯟꯕꯣꯛꯁꯤꯡ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯏꯌꯥꯝꯕ ꯑꯩ ꯑꯟꯕꯣꯛꯁꯤꯡꯇ ꯅꯠꯇꯦ ꯑꯩ ꯐꯣꯟ ꯍꯥꯏ ꯚꯤꯗꯤꯑꯣ ꯑꯃ ꯃꯃꯥꯡꯒꯤꯗꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯉꯁꯤ ꯁꯦꯇꯔꯗꯦ ꯌꯧꯔꯦꯗꯅ ꯍꯟꯗꯛꯀꯤ ꯃꯟꯗꯦꯗꯒꯤ ꯁꯤꯕꯨ ꯃꯅꯨꯡꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯒ ꯊꯝꯃꯦ ꯑꯩꯅ ꯏꯗꯤꯠ ꯇꯧꯔꯀꯥꯟꯗ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤ ꯃꯅꯨꯡꯗ ꯊꯥꯒꯠꯂꯒꯦꯅ ꯃꯇꯝꯗꯨꯗ ꯃꯇꯝ ꯐꯪꯗꯕ ꯄ꯭ꯂꯁ ꯑꯩꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯁꯦ ꯍꯛꯆꯥꯡ ꯉꯝꯃꯨꯗ꯭ꯔꯦꯕ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤ ꯃꯅꯨꯡꯁꯤꯗ ꯀꯣꯛꯁꯨ ꯆꯤꯛꯄ ꯑꯔꯨꯝ ꯍꯧꯗꯅ ꯂꯣꯛꯁꯨ ꯊꯨꯡꯗꯅ ꯇꯧꯗꯅ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯟꯕꯣꯛꯁꯤꯡꯒꯤꯗꯨꯁꯨ ꯈꯤꯇꯪ ꯑꯩ ꯃꯊꯪ ꯍꯞꯇꯥ ꯁꯨꯃꯥꯏꯅ ꯑꯩ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯒ ꯅꯝꯃ ꯂꯩꯔꯤꯕ ꯚꯤꯗꯤꯑꯣꯗꯣ ꯏꯗꯤꯠ ꯇꯧꯔꯒ ꯑꯗꯨꯝꯇꯪ ꯍꯥꯟꯅ ꯊꯥꯒꯠꯈꯤꯒꯦꯅ ꯑꯩ ꯈꯜꯂꯤ ꯑꯗꯨꯒ ꯑꯗꯨꯝ ꯇꯞꯅ ꯇꯧꯔꯛꯀꯦ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐꯁꯦꯀꯣ ꯍꯌꯦꯡ ꯀꯩ ꯊꯣꯛꯀꯅꯤꯁꯦ ꯇꯝꯕ ꯉꯝꯗꯕꯅꯤ ꯈꯜꯂꯝꯕꯅ ꯑꯃ ꯅꯥꯁꯜꯂꯛꯄ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯏꯁꯥꯁꯦ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯐꯃꯨꯡꯗ ꯇꯥꯔ ꯂꯩꯕꯗ ꯀꯣꯛꯄ ꯑꯗꯨꯝ ꯍꯥꯏꯒꯠꯄ ꯉꯝꯗꯦ ꯀꯔꯤꯝꯇ ꯇꯧꯅꯤꯡꯕ ꯄꯣꯛꯇꯦ ꯐꯣꯟꯒ ꯄꯥꯏꯗꯦ ꯑꯗꯨꯝ ꯐꯣꯟꯒꯁꯦ ꯅꯥꯀꯟꯗ ꯊꯥꯗꯔ ꯊꯝꯕꯤꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝ ꯈꯔ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯐꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯁꯤ ꯉꯛꯁꯝ ꯃꯔꯤ ꯁꯥꯏ ꯈꯅꯥꯎꯒꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯁꯦ ꯀꯣꯛꯁꯦ ꯍꯥꯏꯒꯠ ꯉꯝꯗꯗꯅ ꯕ꯭ꯔꯣ ꯐꯣꯟ ꯌꯣꯟꯐꯝ ꯁ꯭ꯇꯣꯔ ꯈꯔ
ꯈꯪꯅꯔꯒ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯐꯣꯟ ꯈꯨꯗꯤꯡ ꯂꯣꯏꯅ ꯂꯩꯔꯒ ꯇꯧꯕꯗꯤ ꯉꯝꯂꯣꯏ ꯍꯣꯏ ꯃꯗꯨ ꯌꯥꯝ ꯐꯕ ꯁꯖꯦꯁꯟꯅꯤ ꯌꯥꯝ ꯍꯥꯏꯕꯤꯔꯛꯏꯁꯦꯀꯣ ꯑꯩ ꯑꯟꯕꯣꯛꯁꯤꯡ ꯇꯧꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯣꯔ ꯈꯔ ꯉꯥꯡꯅꯕ ꯍꯥꯏꯕꯁꯦ ꯑꯩ ꯑꯦꯄ꯭ꯔꯣꯆꯇꯤ ꯇꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯣꯏꯅꯃꯛ ꯂꯩꯔꯒ ꯇꯧꯕꯁꯤꯡꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯐꯥꯎꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯂꯩꯔꯒ ꯇꯧꯈꯤꯕ ꯑꯗꯨ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁ꯭ꯇꯣꯔꯁꯤꯡꯁꯤꯗ ꯌꯥꯝꯅ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯌꯣꯟꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯅꯔꯒ ꯇꯧꯕꯁꯤ ꯌꯥꯕꯤꯔꯛꯄ ꯍꯥꯏꯕꯁꯦ ꯂꯦꯇꯦꯁ ꯑꯣꯏꯕ ꯐꯣꯟ ꯑꯃ ꯍꯦꯛꯇ ꯉꯔꯥꯡ ꯅꯍꯥꯟ ꯂꯣꯟꯆ ꯇꯧꯈꯤꯕꯁꯦ ꯃꯣꯏꯗ ꯍꯦꯛꯇ ꯌꯧꯔꯛꯇꯕ ꯑꯗꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯅ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯡꯗꯣꯛꯎꯔꯕ ꯐꯣꯟꯗꯣ ꯀꯅꯥꯒꯨꯝꯕ ꯀꯁꯇꯃꯔ ꯑꯃꯅꯗꯤ ꯂꯩꯌꯨ ꯌꯥꯔꯣꯏꯗꯣꯏꯅꯦ ꯃꯊꯪꯗꯀꯣ ꯃꯤꯅ ꯍꯥꯡꯗꯣꯛꯎꯔꯦ ꯅꯣꯏꯒꯤ ꯐꯣꯟꯁꯦ ꯁꯤꯖꯤꯟꯅꯔꯣꯏ ꯈꯣꯠꯂꯨꯔꯦ ꯍꯥꯏꯅ ꯑꯗꯣ ꯃꯣꯏꯒꯤ ꯄꯣꯠꯇꯣ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇ ꯏꯝꯄꯦꯛ ꯇꯧꯔꯛꯀꯗꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯑꯗꯨꯝ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯍꯪꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯇꯧꯗꯕꯅꯤ ꯉꯝꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯑꯗꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯑꯩ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯅꯕ ꯑꯗꯨꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯏꯌꯥꯔꯕꯠ ꯌꯥꯝꯅꯁꯨ ꯇꯥꯡꯗꯕ ꯁꯤꯒꯤ ꯍꯥꯏ ꯏꯌꯥꯔꯕꯠ ꯌꯥꯝꯅꯁꯨ ꯇꯥꯡꯗꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ MIꯒꯤ 6 ꯏꯌꯥꯔꯕꯠ MI 6E 6 ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ ꯃꯃꯤꯡꯗꯣ ꯑꯗꯨꯒꯤ ꯂꯨꯄꯥ 3,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯑꯦꯃꯥꯖꯣꯟꯗ ꯐꯪꯕꯅꯤ ꯂꯨꯄꯥ 3,000ꯗ 2,999ꯗ ꯐꯪꯕꯅꯤ ꯑꯗꯨ ꯌꯥꯝꯅ ꯑꯩꯁꯨ ꯂꯩꯒꯦꯅ ꯑꯩ ꯀꯥꯔꯠꯇ ꯍꯥꯞꯄꯒ ꯊꯝꯃꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯂꯩꯔꯒ ꯑꯟꯕꯣꯛꯁꯤꯡ ꯇꯧꯒꯦꯅꯁꯨ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯌꯥꯝ ꯐꯕ ꯐꯣꯟ ꯀꯩꯅꯣꯅꯤ ꯏꯌꯥꯔꯕꯠꯅꯤ ꯑꯩ ꯏꯁꯥꯃꯛ ꯂꯩꯔꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦꯅ ꯑꯩ ꯌꯦꯡꯉꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡꯁꯦ ꯑꯝꯇꯪ ꯑꯩ ꯔꯦꯗꯃꯤ ꯕꯠ 6 ꯍꯥꯏꯕ ꯔꯦꯗꯃꯤ ꯕꯠ 6ꯁꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯅꯤ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡꯗꯣ ꯑꯗꯨ ꯗꯤꯖꯥꯏꯟꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯀꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯄꯣꯜ ꯑꯟꯁꯔꯁꯤꯗ ꯆꯥꯔꯔꯣꯏ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯆꯥꯛꯁꯦ ꯆꯥꯛ ꯆꯥꯔꯣꯏꯗꯣꯏꯁꯦ ꯀꯃꯦꯟꯗ ꯑꯝꯇꯪ ꯃꯔꯝꯗꯣ ꯑꯝꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯀꯔꯤꯒꯤꯅꯣ ꯆꯥꯁꯜꯂꯨꯕꯒꯤ ꯆꯥꯅꯤꯡꯗꯕꯒꯤꯔꯥ ꯉꯁꯤꯁꯤ ꯆꯔꯥ ꯍꯦꯜꯂꯒꯦꯅ ꯈꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯥꯛ ꯆꯥꯔꯣꯏꯒꯦ ꯀꯥꯏꯅ ꯈꯟꯕꯒ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯤ ꯖꯥꯠꯂꯥ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯝ ꯀꯃꯦꯟ ꯄꯥꯊꯣꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯀꯣ ꯅꯨꯡꯉꯥꯏꯅꯕ ꯀꯟꯚꯔꯁꯦꯁꯟ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯑꯟꯕꯣꯛꯁꯤꯡ ꯇꯤꯝꯒꯤ ꯐꯣꯟ ꯑꯅꯧꯕ ꯂꯩꯔꯒꯗꯤ ꯏꯅꯥꯎꯗ ꯑꯟꯕꯣꯛꯁꯤꯡ ꯇꯧꯍꯟꯁꯦ ꯍꯣꯏ ꯌꯥꯝ ꯐꯩꯌꯦ ꯏꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯒ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯈꯨꯗꯣꯡꯆꯥꯕꯒ ꯄꯤꯕꯤꯔꯛꯑꯗꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯒꯤ ꯀꯣꯟꯇꯦꯟꯠꯁꯨ ꯁꯦꯝꯍꯧꯔꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯣꯟꯗꯨꯒꯤ ꯃꯔꯝꯗ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯀꯣ ꯃꯁꯤ ꯐꯣꯟꯁꯦ ꯐꯩ ꯅꯠꯇ꯭ꯔꯒꯅ ꯐꯗꯦ ꯑꯗꯨꯒ ꯂꯩꯕ ꯌꯥꯏ ꯂꯩ ꯌꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯦ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯅꯣꯂꯦꯖꯇꯣ ꯈꯪꯍꯧꯔꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯡꯗꯣꯛꯄ ꯌꯥꯔꯣꯏ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯗꯨ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜꯅ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯇꯧꯕꯤꯔꯒꯗꯤ ꯑꯅꯧꯕ ꯐꯣꯟ ꯑꯃ ꯌꯣꯜꯂꯝꯗꯥꯏꯗ ꯄꯥꯎ ꯄꯤꯔꯛꯂꯒ ꯐꯣꯟ ꯑꯗꯨ ꯂꯩꯔꯤꯕ ꯀꯁꯇꯃꯔ ꯃꯃꯥꯡꯗ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕ ꯌꯥꯏ ꯍꯣꯏ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯣꯞꯁꯟ ꯑꯃꯗꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕꯒꯤ ꯕ꯭ꯔꯣ S24 Ultra ꯑꯝꯇꯪꯒꯤ ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯗꯨꯒꯤ ꯐꯣꯟꯗꯨꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯅ ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯐꯣꯟꯗꯨ ꯐꯅꯤ ꯅꯠꯇ꯭ꯔꯒ ꯐꯔꯣꯏ ꯑꯣꯟ ꯄꯦꯄꯔꯗ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯚꯤꯖꯨꯋꯦꯜ ꯊꯣꯛꯍꯜꯂꯒ ꯁꯦꯝꯕꯗꯤ ꯌꯥꯏ ꯗꯥꯏꯔꯦꯛ ꯑꯩ ꯃꯗꯨꯒꯤ ꯐꯣꯟꯗꯣ ꯍꯦꯟꯁ ꯑꯣꯟ ꯇꯧꯔꯒ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯔꯤꯚ꯭ꯌꯨ ꯁꯦꯝꯕꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯑꯃꯗꯤ ꯂꯩ ꯀꯪꯂꯩ ꯁꯦꯠ ꯍꯥꯏ ꯀꯪꯂꯩ ꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯀꯃꯦꯟ ꯇꯧꯔꯛꯄꯁꯦ ꯉꯁꯥꯏꯒꯤ ꯏꯁꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯁꯨ ꯌꯥꯝ ꯌꯥꯎꯋꯤꯗꯅ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯃꯤꯡꯗ ꯊꯝꯗꯕꯤꯗ ꯆꯦꯅꯦꯜ ꯃꯃꯤꯡ ꯑꯣꯏꯅ ꯊꯝꯃꯦꯗꯅꯀꯣ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯥꯊꯣꯛꯄꯁꯦ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕꯗꯣ ꯃꯤꯡꯗꯨꯗ ꯄꯥꯔꯛꯄꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯥꯒꯤ ꯃꯤꯡꯒ ꯀꯩꯀ ꯂꯣꯏꯅꯅ ꯄꯥꯍꯟꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯀꯃꯦꯟꯗ ꯑꯗꯨꯝ ꯃꯤꯡꯗꯨꯁꯨ ꯌꯥꯎꯅ ꯏꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯃꯤꯡꯗꯨꯒ ꯏꯕꯤꯔꯛꯏꯕ ꯀꯃꯦꯟꯗꯨꯒ ꯂꯣꯏꯅꯅ ꯄꯥꯕ ꯌꯥꯅꯕ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩ ꯍꯧꯔꯛꯄꯗꯗꯤ ꯃꯌꯥꯝꯗꯗꯤ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯄꯟꯈꯤꯕꯅꯤ ꯉꯁꯤꯗꯤ ꯆꯥꯛꯐꯥꯎ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯆꯥꯛꯁꯦ ꯈꯔ ꯊꯦꯡꯅ ꯂꯥꯏꯞꯁꯦ ꯂꯣꯏꯔꯒ ꯆꯥꯔꯒꯦꯅ ꯑꯗꯨꯅ ꯉꯁꯤ ꯌꯥꯝ ꯀꯨꯏꯅ ꯂꯥꯏꯞꯁꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯖꯔꯣꯏ ꯑꯗꯨꯅ ꯈꯤꯇꯪ ꯊꯨꯅ ꯉꯟꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯗꯕꯤꯗ ꯂꯣꯏꯁꯤꯟꯖꯒꯦꯅ ꯈꯜꯂꯤ ꯊꯥꯗꯣꯏꯁꯅꯥ ꯎꯏꯔꯦꯗ ꯍꯥꯏ ꯊꯥꯗꯣꯏꯁꯅꯥ ꯇꯨꯝꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯐꯃꯨꯡꯗꯒꯤꯒ ꯇꯨꯝꯅ ꯌꯦꯡꯉꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯎꯏꯔꯛꯄ ꯍꯥꯏꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ
ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯗꯣꯛꯑꯣ ꯍꯥꯏꯌꯦ ꯆꯥꯛꯁꯦ ꯑꯗꯨꯅꯦ ꯊꯣꯡꯅꯕꯁꯨ ꯊꯣꯡꯕꯤꯅꯕꯁꯨ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯁꯥꯅ ꯊꯣꯡꯖꯕꯅꯤꯅꯀꯣ ꯈꯔ ꯊꯦꯡꯉꯅꯤ ꯈꯔ ꯊꯦꯡꯉꯅꯤ ꯉꯁꯤꯗꯤ ꯁꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯈꯜꯂꯤ ꯏꯟꯁꯥꯡ ꯍꯥꯎꯅ ꯆꯥꯔꯣ ꯅꯥꯕ ꯐꯔꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕꯗꯤ ꯏꯔꯩ ꯂꯩꯇꯦ ꯑꯌꯥꯝꯕ ꯍꯧꯖꯤꯛꯇꯤ ꯑꯂꯩꯕ ꯈꯔ ꯀꯩꯅꯣ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯣ ꯅꯥꯕꯗꯤ ꯐꯕ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯈꯅꯥꯎꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯁꯤ ꯁꯦꯡꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯁꯦ ꯅꯥꯔꯤ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯦ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯍꯥꯏ ꯄꯨꯡ ꯊꯦꯡꯉꯦ ꯑꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯗ ꯊꯦꯡꯉꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯩꯒꯤꯗꯤ ꯊꯦꯡꯉꯤꯉꯩ ꯍꯩꯅꯕ ꯑꯩꯈꯣꯏꯗꯤ ꯑꯍꯤꯡ ꯃꯀꯨꯒꯨꯝꯕ ꯑꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏ ꯑꯍꯤꯡꯗ ꯍꯩꯅꯖꯕꯒꯤ ꯐꯤꯕꯝ ꯑꯃ ꯇꯧꯈꯠꯂꯛꯏ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯂꯥꯏꯐꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯌꯥꯝꯅ ꯅꯤꯟ ꯈꯣꯡꯕ ꯂꯥꯡꯕ ꯄꯥꯔꯇꯤ ꯇꯧꯕ ꯑꯃꯗ ꯂꯩꯗꯅꯀꯣ ꯑꯗꯩ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕ ꯃꯐꯝꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕ ꯏꯃꯥꯟꯅꯕꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯨꯜꯂꯒ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯄꯁꯨ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯤꯛꯑꯒ ꯑꯍꯤꯡꯒ ꯑꯣꯏꯔꯀꯥꯟꯗ ꯊꯦꯡꯉꯒ ꯃꯤ ꯃꯈꯣꯟꯒ ꯇꯥꯔꯛꯇ꯭ꯔꯒ ꯏꯇꯣꯝꯇ ꯂꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯀꯝꯄꯅꯤꯁꯦ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯑꯃ ꯇꯧꯔꯤꯌꯦ ꯑꯗꯨꯅ ꯑꯍꯤꯡꯒꯨꯝꯕ ꯑꯊꯦꯡꯕ ꯑꯆꯤꯛꯄ ꯑꯗꯩꯗꯤ ꯀꯩꯒꯨꯝꯕ ꯑꯝꯇ ꯆꯠꯂꯁꯨ ꯂꯝꯍꯥꯡꯒꯨꯝꯕ ꯄꯥꯔꯛꯀꯨꯝꯕꯗ ꯃꯤ ꯆꯤꯛꯄ ꯖꯒꯥꯗ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯍꯩꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩ ꯃꯅꯤꯄꯨꯔꯅꯤ ꯀꯩꯅꯣ ꯃꯐꯝ ꯑꯩ ꯃꯤꯑꯣꯏ ꯃꯩꯇꯩꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯅꯤ ꯃꯩꯇꯩꯅꯕꯨ ꯂꯩꯔꯕ ꯃꯅꯤꯄꯨꯔꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟ ꯃꯣꯏ ꯀꯥꯡꯕꯨꯅ ꯃꯣꯏ ꯂꯩꯔꯒꯗꯤ ꯃꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯑꯩꯈꯣꯏꯅꯕꯨ ꯂꯩꯔꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯁꯜꯂꯗꯕꯅꯤ ꯑꯩ ꯂꯝꯗꯅꯣ ꯂꯩꯁꯦ ꯂꯝꯁꯦ ꯈꯪꯉꯒꯅꯤ ꯑꯗꯨꯝ ꯀꯣ ꯊꯥꯗꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞꯁꯦ ꯈꯔ ꯌꯦꯡꯉꯕ ꯑꯗꯩꯗꯤ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯕꯁꯨ ꯁꯨꯝ ꯌꯥꯎꯔꯗꯤꯀꯣ ꯁꯣꯏ ꯈꯪꯉꯛꯀꯅꯤ ꯑꯗꯨꯅ ꯈꯔ ꯃꯇꯝ ꯈꯔ ꯉꯥꯏꯃꯤꯟꯅꯁꯤ ꯈꯪꯅꯕ ꯃꯌꯥꯝ ꯈꯪꯕ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯕ꯭ꯔꯣ ꯁꯦꯝꯁꯪꯁꯤꯕꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯣꯛ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯒ ꯀ꯭ꯂꯤꯟ ꯇꯧꯕꯁꯨ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯕ꯭ꯔꯣ ꯑꯩꯅ ꯄꯥꯏꯔꯤ ꯁꯦꯝꯁꯪꯒꯤ ꯌꯥꯏ ꯀ꯭ꯂꯤꯟ ꯇꯧꯊꯣꯛꯄꯁꯨ ꯌꯥꯏ ꯂꯣꯛ ꯇꯧꯁꯜꯂꯒ ꯊꯝꯕꯁꯨ ꯌꯥꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯍꯥꯏꯠ ꯇꯧꯁꯜꯂꯒ ꯃꯤꯅ ꯍꯥꯡꯕ ꯌꯥꯗꯅ ꯃꯑꯣꯡꯗ ꯑꯗꯨꯒ ꯐꯣꯟꯁꯤꯗ ꯌꯥꯎꯕ ꯎꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯠ ꯇꯧꯔ ꯊꯝꯕꯁꯨ ꯌꯥꯏ ꯌꯨꯝꯗ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ ꯍꯥꯏꯌꯦ ꯊꯥꯗꯣꯏꯁꯤꯅ ꯀꯩ ꯃꯥꯜꯂꯦ ꯑꯩꯅ ꯂꯩꯁꯦ ꯌꯨꯝꯅꯤꯗ ꯊꯣꯡꯅꯥꯎꯒ ꯄꯥꯜꯂꯤꯁꯤꯗꯤ ꯅꯣꯏ ꯎꯔꯝꯒꯅꯤ ꯂꯥꯏꯐꯁꯤꯗ ꯌꯨꯝꯗꯅꯤꯀꯣ ꯂꯩꯔꯤꯁꯦ ꯌꯨꯝꯗꯅꯤ ꯌꯨꯝ ꯃꯅꯨꯡꯗꯅꯤ ꯀꯥ ꯃꯅꯨꯡꯗ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏ ꯉꯥꯎꯔꯨꯅꯨ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯃꯩꯇꯩꯔꯣꯟꯗꯅꯤꯀꯣ ꯃꯩꯇꯩꯔꯣꯟꯗ ꯉꯥꯡꯕꯕꯨ ꯅꯪ ꯀꯣꯛ ꯉꯥꯎꯁꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯨꯝ ꯃꯅꯨꯡꯗꯅꯤ ꯂꯩꯔꯤꯁꯦ ꯀꯣꯛ ꯉꯥꯎꯔꯨꯅꯨ ꯀꯩꯅꯣꯝ ꯍꯪꯒꯦ ꯈꯪꯗꯕꯒꯤ ꯍꯪꯖꯕꯅꯤ ꯏꯃꯥ ꯕꯕꯥꯗꯒꯤ ꯍꯪꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯈꯪꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩ ꯍꯥꯏꯔꯛꯀꯦ ꯉꯁꯤ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ ꯅꯣꯏ ꯏꯇꯩꯃ ꯍꯣꯏꯗꯤ ꯆꯠꯂꯨꯕꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯌꯥꯝꯕꯅ ꯄꯜꯂꯛꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯅꯝꯕꯔ ꯋꯥꯟꯗ ꯃꯔꯝ ꯈꯔ ꯌꯥꯝꯃꯦ ꯃꯩꯇꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤꯀꯣ ꯅꯥꯠꯀꯤ ꯑꯣꯏꯕ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯌꯥꯝꯕ ꯑꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯩꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯎꯗꯒꯤ ꯍꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯣꯏꯅ ꯍꯦꯟꯅ ꯈꯪꯉꯝꯗꯣꯏꯅꯤ ꯑꯗꯨꯕꯨ
ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯃꯤꯑꯣꯏꯕꯁꯤ ꯀꯃꯥꯏꯅ ꯈꯨꯟꯗꯥꯔꯛꯈꯤ, ꯃꯤꯑꯣꯏꯕꯁꯤ ꯀꯃꯥꯏꯅ ꯂꯩꯔꯛꯈꯤ, ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯀꯃꯥꯏꯅ ꯁꯦꯝꯃꯛꯈꯤ, ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤ ꯀꯃꯥꯏꯅ ꯇꯧꯏ, ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯁꯛ ꯇꯥꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯈꯛꯅꯤꯅꯀꯣ, ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯦꯕ ꯁꯤ ꯃꯌꯥꯝ ꯆꯨꯝꯅ ꯈꯛꯀꯤ ꯃꯤ ꯃꯌꯥꯝ ꯇꯤꯟꯕ ꯂꯥꯏ ꯈꯨꯔꯝꯃꯨꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯁꯥꯕꯗ ꯌꯦꯡꯕ ꯅꯠꯇꯕ, ꯂꯥꯏ ꯍꯔꯥꯎꯕꯁꯤꯒꯤ ꯌꯥꯝ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯁꯤ ꯈꯪꯅ ꯌꯦꯡ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯅꯤ, ꯊꯧꯔꯝ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕꯅꯤ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯁꯤꯀꯣ꯫ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯇꯝꯗ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯁꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅꯒ ꯄꯨꯕꯤꯕꯁꯤ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ, ꯂꯥꯏꯒꯤ ꯃꯣꯏꯒꯤ ꯒꯦꯠꯁꯤꯗ, ꯑꯗꯩꯗꯤ ꯁꯦꯟꯗ꯭ꯔꯥ ꯆꯠꯐꯝꯁꯤꯗꯩꯗ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏꯈꯨꯁꯦ, ꯋꯥꯏꯈꯨ ꯑꯇꯥꯎꯕꯁꯤ ꯌꯣꯜꯂꯦꯕ꯫ ꯉꯛꯁꯪ ꯉꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯊꯥꯎꯗ ꯇꯥꯎꯊꯣꯛꯑꯒ ꯌꯣꯟꯕꯗ ꯉꯛꯁꯪ ꯉꯥꯡꯕꯁꯦ ꯎꯕꯗ ꯍꯦꯛꯇ ꯆꯥꯅꯤꯡꯕ, ꯍꯥꯏꯗꯤ ꯍꯧꯔꯝꯗꯧ ꯃꯥꯟꯕ ꯑꯗꯨꯝꯕ ꯑꯣꯏꯕ꯫ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔ ꯊꯣꯛꯂꯛꯑꯒ ꯂꯩꯕꯤꯗꯣꯏꯅꯦꯕ꯫ ꯑꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕꯁꯤꯗ ꯋꯥꯈꯜꯁꯦ ꯋꯥꯏꯈꯨ ꯎ ꯂꯩꯗꯣꯏꯅꯤ, ꯑꯗꯨꯒ ꯋꯥꯏꯈꯨꯁꯦ ꯂꯩꯔꯒ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ, ꯉꯁꯪ ꯉꯥꯡꯉꯦ ꯍꯥꯎꯅꯦꯅ ꯆꯨꯔꯒꯅ ꯃꯀꯨꯗꯣ ꯀꯟ ꯀꯟ ꯂꯥꯎ ꯃꯍꯥꯎꯁꯨ ꯑꯝꯇ ꯌꯥꯎꯔꯝꯗꯕꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯆꯠꯅꯤꯡꯉꯒ ꯂꯥꯛꯄ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯤꯡꯕ ꯄꯣꯛꯏ, ꯍꯌꯦꯡꯋꯥꯏꯁꯨ ꯑꯗꯨꯝ ꯆꯠꯅꯤꯡꯈꯤꯅꯤ꯫ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝ ꯍꯥꯏꯁꯦ꯫ ꯉꯁꯥꯏꯒꯤ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ, ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯂꯥꯏ ꯍꯔꯥꯎꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ, ꯑꯇꯩ ꯑꯇꯩ ꯃꯇꯝꯗꯗꯤ ꯂꯣꯏꯅꯃꯛ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯥꯝ ꯂꯩꯌꯦꯕ, ꯁꯤ ꯃꯇꯝꯁꯤꯗꯤ ꯂꯧ ꯏꯁꯤꯡꯁꯨ ꯂꯣꯏꯁꯤꯟꯈꯤꯕ, ꯑꯗꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯇꯩꯁꯤꯡꯁꯨ ꯂꯥꯛꯀꯗꯧꯕ ꯃꯇꯝ ꯋꯥꯠꯂꯤꯕ, ꯅꯨꯡꯁꯥꯅ ꯁꯥꯒꯠꯂꯛꯄ ꯃꯇꯝꯁꯤ ꯃꯤ ꯃꯌꯥꯝꯁꯦ ꯐ꯭ꯔꯤꯗ ꯍꯥꯡꯉꯒ ꯁꯪꯉꯒ ꯂꯩꯕ ꯃꯇꯝꯁꯤꯗ, ꯑꯩꯈꯣꯏꯒꯤ ꯁꯟꯙꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯤꯗ ꯎꯃꯪ ꯂꯥꯏ ꯍꯥꯏꯅ ꯂꯥꯠꯂꯤꯕ ꯂꯥꯏꯗꯨꯒꯤ ꯂꯥꯏꯀꯣꯟꯗꯨꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯂꯥꯏꯒꯤ ꯂꯥꯏꯀꯣꯟ ꯍꯥꯏꯗꯨꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯟꯗꯣꯞ ꯅꯨꯡꯗꯣꯞ ꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯈꯟꯗꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ, ꯂꯝꯍꯥꯡ ꯂꯝꯄꯥꯛꯀꯨꯝꯕꯗꯨꯗ ꯎꯈꯣꯡ ꯋꯥꯈꯣꯡꯗꯨꯗ ꯑꯏꯪꯕꯗꯨꯗ ꯐꯝꯃꯒ ꯍꯛꯆꯤꯛ ꯂꯥꯡꯉꯒ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯑꯒ ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯅ, ꯑꯗꯨꯒ ꯑꯗꯨ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯐꯣꯔꯝ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤꯅꯀꯣ, ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯍꯔꯥꯎꯕꯁꯤ꯫ ꯂꯥꯡꯉꯝꯕ ꯍꯨꯏꯗ꯭ꯔꯣꯝꯁꯤꯡꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ? ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯂꯥꯡꯉꯝꯕ? ꯏꯃꯥꯒꯤ ꯕꯕꯥꯒꯤ, ꯏꯃꯥ ꯕꯕꯥꯒꯗꯤ ꯂꯩꯇ꯭ꯔꯣ ꯍꯥꯏ? ꯏꯃꯥ ꯕꯕꯥꯒꯗꯤ ꯂꯩꯇ꯭ꯔꯣ ꯍꯥꯏ? ꯂꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯥꯒꯤꯁꯦ, ꯀꯔꯤꯗꯒꯤ ꯍꯪꯉꯛꯏꯅꯣ? ꯑꯩꯒꯤꯗꯤ ꯂꯩꯀꯣ, ꯀꯔꯤ ꯍꯥꯏꯅ ꯌꯥꯎꯒꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ, ꯀ꯭ꯂꯤꯟ ꯇꯧꯕꯗꯣ ꯍꯥꯏ꯫ ꯑꯦꯞ ꯂꯣꯛ ꯍꯥꯏꯅꯁꯨ ꯂꯩꯔꯝꯒꯅꯤꯀꯣ, ꯑꯗꯨꯗ ꯑꯦꯞ ꯂꯣꯛꯇꯨꯗ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯁꯨ ꯗꯦꯠ 30ꯗ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏ꯫ ꯆꯠꯂꯨ ꯅꯨꯡꯉꯥꯏꯕꯅꯤꯀꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅꯁꯨ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯇꯩ ꯂꯝꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯍꯞꯇꯥ ꯑꯃ, ꯊꯥ ꯑꯃ, ꯊꯥ ꯃꯈꯥꯏ ꯑꯃ ꯍꯔꯥꯎꯕꯁꯤ ꯍꯔꯥꯎꯅꯩ꯫ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯊꯥ ꯑꯃ ꯃꯈꯥꯏꯒ ꯍꯔꯥꯎꯋꯦꯕꯀꯣ, ꯑꯩꯈꯣꯏ ꯀꯥꯂꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗꯩ ꯍꯧꯔꯒ꯫ ꯑꯗꯨꯒ ꯃꯣꯏꯔꯥꯡꯁꯤ ꯀꯩꯅꯣꯅꯤ, ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ, ꯑꯩ ꯃꯣꯏꯔꯥꯡꯗꯒꯤ ꯗꯥꯏꯔꯦꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯖꯕ, ꯑꯩ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯣꯏꯔꯥꯡꯁꯤꯗ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯁ꯭ꯀꯨꯜ ꯇꯝꯗꯅ, ꯑꯗꯩ ꯑꯩ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯗꯅ ꯆꯍꯤ ꯁꯥꯡꯅ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤ ꯅꯨꯡꯁꯤꯕ ꯑꯩ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯃꯣꯏꯅ ꯌꯦꯡꯉꯝ ꯇꯥꯔꯗꯤ ꯉꯁꯤ ꯊꯦꯡꯅꯔ ꯀꯥꯟꯁꯤꯗ ꯃꯣꯏ ꯈꯪꯒꯅꯤ, ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯔꯥꯟꯕ ꯌꯥꯎ ꯇꯥꯔꯁꯨ ꯃꯣꯏ ꯑꯗꯨꯝ ꯆꯨꯝꯊꯣꯔꯛꯁꯅꯣꯕ꯫ ꯃꯣꯏꯔꯥꯡꯁꯤ ꯃꯣꯏꯒꯤꯗꯤ ꯂꯩꯀꯥꯏ ꯌꯥꯝ ꯌꯥꯝꯃꯦ꯫ ꯂꯩꯀꯥꯏ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯂꯩꯀꯥꯏ ꯑꯃꯃꯝꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯄꯥꯜꯂꯤ ꯅꯥꯏꯅꯔꯒ ꯍꯔꯥꯎꯔꯁꯨ ꯑꯗꯨꯝ ꯊꯥ ꯑꯃ ꯑꯗꯨꯝ ꯍꯔꯥꯎ ꯌꯥꯅꯤ ꯃꯣꯏꯗꯤ꯫ ꯌꯥꯝ ꯆꯥꯎꯕ ꯂꯝꯅꯤ ꯃꯣꯏꯒꯤ ꯂꯝꯗꯨꯗ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯏꯇꯣꯟ ꯑꯦꯔꯤꯌꯥꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯥꯏꯇꯣꯟ ꯍꯥꯏꯅ ꯂꯩꯀꯥꯏ ꯑꯃꯒꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯒꯤ ꯂꯥꯏꯕꯨꯡꯁꯤꯡꯁꯦ ꯃꯥꯒꯤ ꯂꯥꯏꯕꯨꯡ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯂꯥꯏꯕꯨꯡ ꯃꯌꯥꯝꯁꯤꯡꯗꯣ ꯍꯔꯥꯎꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯒ ꯃꯄꯨꯟ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯗꯣ ꯄꯨꯟꯁꯤꯟꯗꯕꯤꯗ ꯍꯔꯥꯎꯕꯅꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯔ ꯍꯔꯥꯎꯅꯤ, ꯍꯨꯝꯅꯤ ꯈꯔ ꯍꯔꯥꯎꯅꯤ, ꯃꯉꯥꯅꯤ ꯈꯔ ꯍꯔꯥꯎꯅꯤ, ꯇꯔꯥꯅꯤ ꯈꯔ ꯍꯔꯥꯎꯅꯤ ꯇꯧꯋꯤꯗꯅ꯫ ꯑꯗꯣ ꯃꯣꯏꯔꯥꯡꯒꯤꯗꯤ ꯑꯄꯨꯟꯕ ꯃꯣꯏꯔꯥꯡꯒꯤ ꯑꯣꯏꯅ ꯂꯥꯏ ꯊꯥꯡꯖꯤꯡ, ꯏꯙꯧ ꯊꯥꯡꯖꯤꯡꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯔꯛꯄꯅꯤꯅ ꯃꯤꯁꯨ ꯍꯦꯛꯇ ꯌꯧ ꯌꯧ ꯂꯥꯎꯅ ꯇꯤꯜꯂꯒ ꯌꯥꯝ ꯐꯖꯕ, ꯂꯥꯏ ꯈꯨꯣꯏꯔꯝꯕꯇ ꯆꯠꯂꯁꯨ ꯃꯤ ꯂꯥꯛꯏꯕ ꯂꯥꯏ ꯈꯨꯣꯏꯔꯝꯕ ꯂꯥꯛꯏꯕ ꯃꯤꯗꯨꯇ ꯌꯦꯡꯉꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ, ꯅꯨꯡꯁꯤꯕꯀꯣ꯫ ꯑꯗꯨꯒ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯝꯃꯤ, ꯏꯌꯦꯛ ꯁꯂꯥꯏ ꯈꯨꯗꯤꯡꯃꯛꯀꯤ꯫ ꯑꯗꯨꯗ ꯃꯣꯏꯔꯥꯡꯒꯤꯁꯨ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯩꯔꯝꯕ, ꯃꯌꯥꯝꯅ ꯌꯥꯝ ꯇꯥꯟꯅꯔꯤꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯂꯩꯗꯅꯀꯣ꯫ ꯊꯣꯏꯕꯤꯅ ꯂꯣꯛꯇꯥꯛꯇ ꯂꯣꯡ ꯈꯨꯠꯂꯝꯕ ꯑꯗꯨꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯤꯠꯃꯥꯡꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯥꯔ ꯂꯩꯕꯅꯤꯅ
ꯃꯐꯝꯗꯣ ꯌꯧꯀꯥꯟꯗ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯌꯧꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯉ ꯑꯩꯈꯣꯏꯁꯦ ꯃꯅꯤꯡꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯗ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯐꯥꯎꯋꯦ ꯃꯌꯥꯝꯗꯣ ꯐꯥꯎꯗꯕꯗꯤ ꯈꯪꯗꯦ ꯅꯣꯡꯊꯣꯡꯕꯝ ꯖꯣꯟꯁꯦ ꯍꯥꯏ ꯖꯣꯟꯁꯦ ꯅꯣꯡꯊꯣꯡꯕꯝ ꯖꯣꯟꯁꯦ ꯑꯩꯅ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯖꯣꯟꯁꯦ ꯑꯣꯏꯗꯣꯏꯔꯥ ꯑꯇꯣꯞꯄ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯐꯣꯟ ꯑꯃꯗ ꯇꯉꯥꯏ ꯐꯗꯅ ꯍꯥꯞꯄꯗ ꯀꯥꯟꯅꯒꯗꯕ ꯑꯦꯞꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯍꯥꯏꯔꯛꯑꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯔꯁꯨ ꯌꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯅꯣꯠ ꯇꯧꯁꯟꯒꯦ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩ ꯐꯣꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯌꯥꯎꯗ ꯌꯥꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯟꯅꯦꯁꯦꯁꯔꯤꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯩꯒꯤ ꯐꯣꯟꯁꯤꯗꯁꯨ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯤꯅꯦ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯔ ꯁꯨꯝ ꯆꯤꯡꯈꯠꯂꯤꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯆꯥꯝꯃ ꯍꯦꯛꯇ ꯁꯨ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯁꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯥ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯍꯥꯞꯇ ꯌꯥꯗꯕ ꯐꯣꯟꯗ ꯌꯥꯎꯗ ꯌꯥꯗꯕ ꯄꯣꯠꯂꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯀꯥꯟꯗ ꯇꯉꯥꯏ ꯐꯗꯕ ꯅꯠꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯁꯜꯂꯒ ꯀꯥꯎꯊꯣꯛꯈꯤꯕ ꯂꯧꯊꯣꯛꯄ ꯀꯥꯎꯊꯣꯛꯈꯤꯕ ꯑꯗꯩꯗꯤ ꯅꯣꯡꯃꯈꯛ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯒꯗ꯭ꯔꯥ ꯑꯇꯣꯞꯄ ꯑꯗꯨ ꯅꯣꯡꯃꯈꯛ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯒ ꯏꯟꯁꯇꯣꯜ ꯇꯧꯗ꯭ꯔꯒꯁꯨ ꯑꯩ ꯋꯦꯕ ꯚꯔꯖꯟ ꯑꯃꯗ ꯆꯪꯉꯒ ꯉꯥꯏꯍꯥꯛ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯌꯥꯎꯁꯜꯂ ꯇꯥꯔꯗꯤ ꯐꯣꯟꯁꯤꯒꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯍꯦꯡ ꯆꯠꯂꯛꯄ ꯂꯨꯝꯃꯛꯄ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯐꯣꯟꯒꯤ ꯃꯦꯃꯣꯔꯤꯁꯨ ꯁ꯭ꯄꯦꯁ ꯃꯌꯥꯝ ꯑꯣꯀꯨꯄꯥꯏ ꯇꯧꯁꯜꯂꯀꯥꯟꯗ ꯐꯣꯟꯗꯣ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯍꯜꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯌꯥꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂ ꯊꯝꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯗꯦꯇꯥ ꯃꯌꯥꯝ ꯑꯃ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯗꯩꯗ ꯑꯩꯅ ꯂꯣꯒꯏꯟ ꯇꯧꯕ ꯃꯇꯝꯗ ꯆꯪꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯑꯦꯂꯣ ꯌꯦꯁ ꯑꯩꯅ ꯀ꯭ꯂꯤꯛ ꯇꯧꯔꯤꯕ ꯀꯣꯟꯁꯦꯟ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯩꯗꯅꯀꯣ ꯑꯩꯒꯤ ꯂꯣꯀꯦꯁꯟ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯦꯂꯥꯎ ꯇꯧꯊꯣꯛꯏꯅꯤ ꯑꯦꯛꯁꯦꯁ ꯃꯣꯏꯗ ꯄꯤꯊꯣꯛꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕ ꯃꯌꯥꯝ ꯌꯥꯎꯋꯤ ꯂꯩ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯈꯟꯗꯣꯛꯄ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯃꯥꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯒꯦ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯅꯩꯅꯖꯈꯤꯒꯦ ꯃꯁꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯁꯦ ꯌꯥꯝ ꯐꯩ ꯕ꯭ꯔꯣ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯗꯤ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯨꯝ ꯀꯥꯡꯉꯤ ꯍꯥꯏ ꯃꯁꯤꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ ꯍꯥꯏ ꯑꯩ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯅꯣꯂꯦꯖꯇꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯩ ꯇꯥꯈꯒꯨꯝꯗꯤ ꯇꯧꯔꯦ ꯆꯞ ꯆꯥꯕꯗꯤ ꯑꯩ ꯅꯤꯡꯁꯤꯡꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯌꯦꯡ ꯇꯥꯔꯒꯗꯤ ꯃꯔꯤ ꯂꯩꯅꯔꯝꯕꯁꯨ ꯌꯥꯏ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣꯗ ꯍꯥꯏꯅꯔꯝꯕꯗꯣ ꯋꯥꯛꯆꯤꯡꯗ ꯅꯣꯡ ꯇꯥꯗ꯭ꯔꯕ ꯂꯝꯗꯨꯗꯤ ꯂꯩꯍꯩꯗ꯭ꯔꯦ ꯍꯥꯏꯅꯩ ꯑꯩꯅ ꯇꯥꯕꯗꯀꯣ ꯃꯤꯟꯁ ꯋꯥꯛꯆꯤꯡ ꯍꯥꯏꯅ ꯄꯣꯏꯅꯨ ꯂꯣꯏꯔꯒ ꯋꯥꯛꯆꯤꯡ ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯅꯣꯡ ꯇꯥꯗ꯭ꯔꯒꯗꯤ ꯑꯗꯨꯏ ꯃꯐꯝꯗ ꯂꯩꯍꯩꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯩꯕꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯐꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯝꯕ ꯅꯠꯇꯦꯕ ꯃꯐꯝꯗꯨ ꯂꯩꯔꯨꯕꯗ ꯃꯤꯑꯣꯏꯕꯅ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯗꯦꯖꯔꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯅꯦꯕ ꯗꯦꯖꯥꯔꯠꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯁꯨꯡꯇꯥ ꯇꯥꯗꯕ ꯃꯐꯝ ꯅꯣꯡ ꯇꯥꯗꯕ ꯃꯐꯝ ꯍꯥꯏꯁꯤꯗꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯔꯁꯨ ꯑꯣꯏꯔꯔꯣꯏ ꯑꯗꯩꯗꯤ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥ ꯂꯩꯇꯥ ꯂꯩꯕ ꯃꯇꯝꯗꯁꯨ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨ ꯂꯩꯍꯩꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯟꯁꯨꯟꯁꯤ ꯐꯥꯔꯁ ꯋꯤꯛ ꯑꯣꯐ ꯃꯦ ꯁ꯭ꯋꯥꯏꯋꯥꯏꯗꯒꯤ ꯍꯧꯋꯤ ꯐꯥꯔꯁ ꯋꯤꯛ ꯑꯣꯐ ꯃꯦꯁꯤꯗ ꯑꯔꯥꯕꯤꯌꯟ ꯁꯤꯗꯒꯤ ꯍꯧꯔꯛꯄꯁꯤꯅ ꯁꯥꯎꯠ ꯏꯟꯗꯤꯌꯥꯁꯤꯗ ꯅꯣꯡ ꯇꯥꯗꯅ ꯍꯧꯖꯤꯛꯁꯨ ꯇꯥꯕ ꯍꯧꯔꯦ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯑꯗꯨ ꯇꯥꯔꯒ ꯆꯠꯂꯅꯤ ꯕꯦ ꯑꯣꯐ ꯕꯦꯡꯒꯥꯜ ꯌꯧꯔꯅꯤ ꯃꯤꯠ ꯖꯨꯂꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯣꯜ ꯏꯟꯗꯤꯌꯥ ꯑꯦꯟꯇꯥꯌꯔ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯅ ꯍꯣꯜ ꯀꯟꯇ꯭ꯔꯤꯁꯦ ꯅꯣꯡ ꯇꯥꯔꯦ ꯑꯗꯣ ꯃꯣꯟꯁꯨꯟꯅ ꯑꯦꯐꯦꯛ ꯇꯧꯕ ꯉꯁꯥꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯊꯥꯏꯂꯦꯟ ꯁꯨꯝꯕ ꯚꯦꯠꯅꯥꯝ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯥꯔꯅꯤ ꯅꯣꯡꯁꯤ ꯇꯥꯔꯀꯥꯟꯗ ꯅꯣꯡꯁꯤꯅ ꯇꯥꯔꯒ ꯄꯥꯏꯔꯨꯔꯒ ꯉꯁꯥꯏꯒꯤ ꯍꯤꯃꯥꯂꯌꯥꯒꯤ ꯑꯁꯨꯝ ꯂꯥꯁ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯌꯧꯔꯨꯗꯣꯏꯅꯦꯕ ꯀश्ꯃꯤꯔ ꯄꯥꯀꯤꯁꯇꯥꯟ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯅꯣꯡꯁꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯔꯤꯇ꯭ꯔꯤꯇꯤꯡ ꯃꯣꯟꯁꯨꯟꯁꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯋꯥꯛꯆꯤꯡ ꯃꯇꯝ ꯁ꯭ꯋꯥꯏꯋꯥꯏꯁꯤ ꯑꯗꯨꯝ ꯇꯥꯏꯑꯕ ꯀꯝꯄꯜꯁꯔꯤ ꯇꯥꯏꯑꯕ ꯔꯤꯇ꯭ꯔꯤꯇꯤꯡ ꯃꯣꯟꯁꯨꯟꯁꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯦꯠꯂꯤꯁ ꯅꯣꯡ ꯃꯔꯤꯛꯇ ꯑꯣꯏꯔꯁꯨ ꯈꯤꯛꯑꯦꯕ ꯑꯗꯨꯅ ꯅꯣꯡꯁꯦ ꯑꯗꯨꯝ ꯇꯥꯗꯧ ꯂꯩꯔꯕꯅꯤꯅ ꯇꯥꯔꯕꯅꯤꯅ ꯇꯥꯔꯤꯕ ꯃꯐꯝꯗꯣ ꯂꯩꯕ ꯌꯥꯔꯦ ꯇꯥꯗꯕ ꯃꯐꯝꯗꯨꯗꯤ ꯂꯩꯕ ꯌꯥꯔꯦ ꯂꯩꯍꯩꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯁꯥꯏꯀꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟꯒꯤ ꯁꯥꯏꯀꯜ ꯂꯩꯗꯅꯀꯣ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯅ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯀꯥꯂꯦꯟ ꯃꯇꯝꯗ ꯂꯥꯏ ꯍꯔꯥꯎꯗ꯭ꯔꯒꯗꯤ ꯀꯨꯝ ꯀꯥꯡꯉꯤ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯀꯔꯝꯕ ꯀꯃꯥꯏꯅ ꯍꯥꯏꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯁꯦ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯆꯍꯤ ꯑꯃ ꯁꯨꯝ ꯍꯔꯥꯎ ꯀꯨꯝꯍꯩ ꯁꯨꯝ ꯄꯥꯡꯊꯣꯛꯑ ꯂꯥꯛꯑꯒ ꯇꯧꯈꯤꯗꯕꯗꯣ ꯂꯦꯞꯄꯗꯣ ꯀꯨꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯝꯒꯅꯤ ꯑꯗꯨꯒꯤ ꯈꯟꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯈꯥꯒꯤ ꯀꯃꯦꯟꯁꯦ ꯄꯥꯗ꯭ꯔꯤꯉꯩꯗꯀꯣ ꯃꯌꯥꯝꯁꯤꯗ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯇꯨꯡꯗ ꯌꯦꯡꯒꯗꯕ ꯃꯌꯥꯝꯁꯨ ꯃꯣꯏꯔꯥꯡꯒꯤ ꯍꯧꯖꯤꯛ ꯂꯥꯏ ꯍꯔꯥꯎꯔꯤꯕ
ꯂꯤꯂꯣꯡ ꯊꯥꯡꯖꯤꯡꯁꯦ ꯁꯤ ꯅꯠꯇꯕ ꯂꯥꯏ ꯊꯥꯡꯖꯤꯡ ꯈꯨꯕꯝ ꯆꯤꯡ ꯃꯊꯛꯇ ꯂꯩꯕ ꯆꯤꯡꯗꯣꯟꯁꯦ ꯁꯤꯗ ꯀꯥꯕꯤꯔꯨꯕ ꯃꯤ ꯀꯌꯥꯝ ꯌꯥꯎꯔꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯃꯇꯣꯟ ꯂꯥꯏꯁꯪꯁꯤ ꯌꯧꯅ ꯆꯠꯂꯨꯕꯁꯦ ꯑꯅꯤꯔꯛꯇꯤ ꯆꯠꯂꯨꯔꯦꯕ ꯆꯤꯡꯁꯤꯕꯨꯗꯤ ꯀꯥꯔꯒ ꯃꯇꯣꯟ ꯌꯧꯗꯕꯕꯨꯗꯤ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯗꯨꯕꯨ ꯃꯇꯣꯟ ꯆꯤꯡꯗꯣꯟ ꯂꯥꯏ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯌꯧꯅ ꯆꯠꯂꯨꯕꯁꯦ ꯑꯅꯤꯔꯛ ꯁꯨꯔꯦꯕ ꯑꯗꯣ ꯃꯐꯝꯗꯨꯗ ꯀꯩ ꯍꯥꯏꯅꯤ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄ ꯇꯝꯄꯥꯛꯀꯤ ꯐꯖꯕ ꯃꯐꯝꯗꯣ ꯍꯦꯛ ꯌꯧꯀꯥꯟꯗꯀꯣ ꯂꯥꯏ ꯂꯩꯇ ꯂꯩꯔꯝꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯁꯨꯔꯨꯡꯒꯤ ꯇꯥꯏꯞꯇ ꯂꯩꯕꯗꯨꯗ ꯃꯌꯥꯝꯅ ꯈꯣꯏꯔꯝꯅꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝꯒꯁꯦ ꯑꯗꯨ ꯃꯐꯝꯗꯨ ꯌꯧꯀꯥꯟꯁꯤꯗ ꯄꯨꯔꯥ ꯋꯥꯈꯜꯁꯤꯗ ꯂꯩꯔꯝꯕ ꯄꯨꯝꯕ ꯃꯥꯡꯈꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯃꯥꯡꯉ ꯄꯨꯔꯥ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯇꯅ ꯉꯁꯥꯏ ꯆꯤꯡ ꯋꯥꯅ ꯀꯥꯔꯛꯄꯒꯤ ꯑꯋꯥꯕꯁꯨ ꯀꯥꯎꯈ꯭ꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯃꯐꯝ ꯑꯃꯅꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯑꯩꯈꯣꯏꯒꯤ ꯀꯣꯏꯔꯦꯜ ꯂꯥꯏ ꯏꯁꯥ ꯃꯥꯄꯟ ꯄꯨꯕ ꯂꯥꯏ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯃꯥꯁꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯒꯨꯟꯁꯤꯀꯣ ꯌꯥꯝ ꯂꯩꯕ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯃꯥ ꯍꯔꯥꯎꯕ ꯃꯇꯝꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯋꯥꯈꯜꯁꯦ ꯅꯧꯊꯣꯛꯄ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯗꯨꯝꯕ ꯃꯇꯝ ꯑꯃꯗꯤ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯑꯣꯀꯦꯟ ꯂꯥꯏꯁ꯭ꯔꯝꯅ ꯕ꯭ꯔꯣ ꯁꯦꯝꯁꯪ A35ꯒ A55 ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯕꯒꯦ ꯕ꯭ꯔꯣ ꯍꯥꯏ A55ꯅ ꯍꯦꯟꯅ ꯐꯒꯅꯤ ꯈꯜꯂꯤ ꯀꯣ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯦ ꯏꯃꯥꯟꯗꯤ ꯃꯥꯟꯅꯕꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯨꯕꯝ ꯂꯩꯔꯤꯕ ꯂꯥꯏ ꯊꯥꯡꯖꯤꯡ ꯃꯇꯣꯟ ꯆꯤꯡꯁꯦꯀꯣ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯕ ꯍꯥꯏꯅ ꯆꯩꯔꯥꯎꯕ ꯃꯇꯨꯡꯗ ꯀꯥꯟꯅꯩꯗꯅꯀꯣ ꯁꯤ ꯀꯥꯕ ꯃꯇꯣꯟ ꯌꯧꯔꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯒꯦ ꯀꯥꯔꯨꯕ ꯌꯥꯎꯔꯗꯤ ꯀꯥꯔꯨꯔꯦ ꯀꯥꯗꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯀꯧꯕ꯭ꯔꯨ ꯂꯥꯏꯐꯝꯂꯦꯟ ꯀꯣ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤꯡꯗ ꯆꯠꯂꯨꯕ ꯌꯧꯔꯨꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯏꯁꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯀꯧꯕ꯭ꯔꯨ ꯀꯥꯔꯨꯔꯦ ꯊꯥꯡꯖꯤꯡ ꯀꯥꯗ꯭ꯔꯒꯁꯨ ꯑꯗꯩꯗꯤ ꯑꯩꯗꯤ ꯁꯣꯝ ꯅꯥꯀꯟ ꯀꯩ ꯍꯥꯏꯅꯤ ꯁꯤꯔꯣꯏ ꯆꯤꯡ ꯀꯥꯔꯨꯔꯦ ꯑꯦꯛꯖꯥꯝꯄꯜ ꯂꯥꯏꯐꯝꯒꯤ ꯅꯠꯇꯕ ꯑꯗꯩꯗꯤ ꯑꯩꯗꯤ ꯁꯨꯒꯨꯅꯨꯒꯤ ꯁꯦꯔꯧꯒꯤ ꯑꯗꯨꯝꯕ ꯂꯥꯏꯐꯝꯂꯦꯟ ꯆꯠꯂꯨꯔꯦ ꯑꯗ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯐꯝ ꯂꯥꯏ ꯍꯔꯥꯎꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯁꯔꯨꯛ ꯌꯥꯔꯨꯔꯦ ꯌꯦꯡꯉꯨꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯃꯨꯛꯇ ꯏꯁꯟꯕꯤꯔꯣ ꯑꯗꯨꯝ ꯈꯪꯅꯕ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯛꯏꯁꯦ 53 ꯃꯤꯅꯤꯠ ꯁꯨꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯉꯁꯤꯁꯦ ꯈꯤꯇꯪ ꯂꯥꯏꯚꯁꯦ ꯈꯔ ꯇꯦꯟꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯤꯡꯕꯀꯣ ꯑꯗꯨꯅꯁꯨꯅꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯁꯨ ꯑꯩ ꯁꯥꯡꯅꯁꯨ ꯇꯧꯔꯔꯣꯏꯒꯦ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ ꯂꯩꯕ ꯑꯗꯩꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯝ ꯏꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯛꯀꯗꯣꯏꯅꯤ ꯐꯥꯔꯨꯛꯅ ꯍꯥꯏꯁꯦ ꯁꯦꯝꯁꯪ A34 5G ꯗꯤꯇꯦꯜꯁ ꯈꯔ ꯄꯥꯝꯃꯤ ꯍꯥꯏ ꯐꯥꯔꯨꯛ A34ꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯨꯄꯥ 15,000ꯃꯨꯛꯀꯤ ꯔꯦꯟꯖꯇ ꯂꯩꯅꯦ ꯈꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ 5000 mAhꯀꯤ ꯕꯦꯇ꯭ꯔꯤ 6.6 ꯃꯥꯒꯤ ꯑꯦꯃꯣꯂꯦꯗ ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯕ ꯈꯣꯠꯄ ꯀꯦꯃꯦꯔꯥ 48 ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯌꯥꯝꯗꯤ ꯐꯩ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯦꯛꯖꯤꯅꯣꯁꯀꯤ 1080 ꯃꯣꯏ ꯈꯤꯇꯪ ꯋꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗꯨꯅ ꯃꯥꯗꯤ ꯃꯥꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ 25ꯀꯤ ꯔꯦꯟꯖ ꯌꯧꯔꯒꯗꯤ ꯑꯇꯣꯞꯄ ꯑꯣꯏꯅ ꯌꯦꯡꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯕ꯭ꯔꯣ 30Kꯗ i5 ꯑꯣꯏꯕ ꯂꯦꯞꯇꯣꯞ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯕ꯭ꯔꯣ ꯑꯩ ꯂꯦꯞꯇꯣꯞꯇꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯌꯦꯡꯉꯨꯗꯕꯅꯤꯅ ꯆꯞ ꯆꯥꯕ ꯀꯔꯝꯕ ꯂꯦꯞꯇꯣꯞꯅ ꯐꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯤꯡꯁꯤꯡꯕꯁꯨ ꯊꯣꯛꯇ꯭ꯔꯦ ꯑꯝꯇ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯔ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯦꯀꯥꯎꯟꯗꯨꯗꯔ ꯃꯦꯁꯦꯖ ꯑꯝꯇꯪ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯔꯤꯃꯥꯏꯟꯗꯔ ꯑꯣꯏꯅ ꯅꯤꯡꯁꯤꯡꯅꯕ ꯑꯩ ꯃꯗꯨꯗꯒꯤ ꯑꯩ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦꯀꯣ i5 ꯑꯣꯏꯕ ꯐꯪꯉꯤꯕ꯭ꯔꯥ ꯐꯪꯗ꯭ꯔꯒꯅ ꯀꯔꯝꯕꯅ 30,000ꯒꯤ ꯔꯦꯟꯖꯁꯤꯗ ꯑꯩꯅ ꯐꯪꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯖꯦꯁ ꯇꯧꯖꯔꯛꯀꯦ ꯂꯤꯡꯀ ꯂꯣꯏꯅ ꯑꯩ ꯑꯗꯨꯝ ꯑꯐꯕ ꯑꯃ ꯈꯟꯒꯠꯂꯒ ꯑꯗꯨꯝ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯁ꯭ꯌꯥꯝꯃꯤꯇꯩꯅ ꯐꯣꯟ ꯑꯅꯧꯕ ꯈꯔ ꯃꯑꯣꯡ ꯇꯥꯕ ꯖꯨꯂꯥꯏꯗ ꯊꯣꯔꯛꯀꯗꯧꯔꯦ ꯃꯁꯤꯗ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯍꯧꯔꯒꯦ ꯈꯜꯂꯤ ꯍꯥꯏ ꯍꯣꯏ ꯖꯨꯟ ꯖꯨꯂꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯐꯣꯟ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯑꯣꯒꯁꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗꯝ ꯁꯦꯜ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯁꯦꯜ ꯃꯌꯥꯝ ꯑꯃ
Flipkartꯇ ꯀꯩꯗ ꯂꯥꯛꯑꯅꯤ ꯇꯥꯡ 30 ꯃꯃꯥꯡꯁꯤꯗ ꯁꯣꯏꯗꯅꯀꯣ ꯁꯤꯗꯩꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯕꯤꯍꯧꯕ ꯌꯥꯔꯦ ꯑꯣꯐꯔꯁꯨ ꯂꯣꯏꯅꯅ ꯐꯣꯟꯗꯒꯤ ꯃꯃꯜꯁꯨ ꯍꯣꯡꯅ ꯂꯩꯕ ꯌꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯐꯣꯟꯗꯤ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯈꯠꯂꯛꯄ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ ꯆꯠꯂꯤꯕ ꯆꯍꯤꯗ ꯂꯣꯟꯆ ꯇꯧꯔꯛꯄꯗꯤ ꯐꯣꯟꯁꯦ ꯑꯌꯥꯝꯕꯅꯗꯤ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯐꯤꯆꯔꯁꯤꯡꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ IP ꯔꯦꯇꯤꯡ ꯌꯥꯎꯁꯜꯂꯛꯄꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯅꯧꯕꯁꯤꯡꯗ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯐꯕ ꯐꯣꯟ ꯑꯅꯧꯕ ꯌꯥꯝ ꯂꯣꯟꯆ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯉꯩꯗꯗꯤ ꯇꯧꯔꯝꯗꯣ ꯑꯗꯨꯅ ꯈꯟꯗꯣꯛꯄꯗꯤ ꯋꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯦꯠꯁꯅ ꯃꯕꯨꯡ ꯄꯥꯔꯤ ꯏꯃꯣꯝꯗ ꯂꯥꯛꯑꯣꯅꯣ ꯅꯪ ꯁꯣꯔꯥꯛ ꯂꯥꯛꯇꯦ ꯐꯤꯂꯝ ꯌꯦꯡꯃꯤꯟꯅꯁꯤ ꯐꯤꯂꯝ ꯊꯥꯔꯤ ꯍꯥꯏ ꯑꯩ ꯂꯥꯛꯑꯝꯕꯅꯦ ꯃꯃꯥꯡ ꯍꯞꯇꯥꯗꯁꯨ ꯑꯩ ꯑꯇꯣꯞꯄ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯗꯁꯨ ꯆꯪꯉꯝꯕ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯆꯪꯉꯝꯕ ꯅꯣꯏ ꯊꯦꯡꯅꯗꯕ ꯑꯣꯏꯅꯤꯀꯣ ꯑꯩ ꯀꯃꯦꯟ ꯇꯧꯔꯝꯕꯅꯤ ꯕ꯭ꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯩ ꯍꯥꯏꯅ ꯍꯥꯡꯒꯦ ꯍꯥꯏ ꯑꯩꯒꯤ ꯃꯤꯡꯗꯀꯣ ꯑꯗꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩ ꯃꯤꯡ ꯑꯣꯏꯅ ꯍꯥꯏꯔꯒ ꯊꯤꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯣ ꯍꯣꯔꯦꯟ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯆꯦꯅꯦꯜꯒꯤ ꯁꯦꯛꯁꯟ ꯑꯕꯥꯎꯠ ꯁꯦꯛꯁꯟꯗ ꯆꯪꯉꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯐꯦꯁꯕꯨꯛꯀꯤ ꯂꯣꯏꯅꯃꯛ ꯂꯤꯡk ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯀ꯭ꯂꯤꯛ ꯇꯧꯀꯥꯟꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯗꯥꯏꯔꯦꯛ ꯔꯤꯗꯥꯏꯔꯦꯛ ꯇꯧꯔꯛꯑꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯖꯤꯟꯕꯤꯔꯣ ꯊꯥꯗꯣꯏꯁꯅꯥ ꯀꯔꯤꯅꯣ ꯃꯥꯗꯤ ꯉꯥꯡꯗꯗꯤ ꯃꯤꯠ ꯂꯧꯊꯣꯛꯑ ꯂꯩꯕꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯆꯤꯜꯂꯛꯑꯦ ꯊꯥꯗꯣꯏ ꯑꯁꯤ ꯆꯤꯡꯉ ꯄꯣꯔꯛꯑꯣ ꯍꯥꯏ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯑꯩ ꯁꯤ ꯂꯥꯏꯚꯁꯤ ꯂꯣꯏꯔꯒ ꯂꯥꯛꯑꯗꯕꯅꯤ ꯅꯣꯏꯅ ꯆꯤꯡꯗ꯭ꯔꯁꯨꯀꯣ ꯀꯅꯥ ꯌꯥꯝ ꯊꯨꯈ꯭ꯔꯦꯗ ꯍꯥꯏꯔꯤꯌꯦ ꯕ꯭ꯔꯣ ꯑꯦꯞꯁ ꯃꯌꯥꯝ ꯑꯃ ꯑꯟꯏꯟꯁꯇꯣꯜ ꯇꯧꯔꯒ ꯂꯩꯈꯤꯕꯁꯦ ꯍꯦꯡ ꯆꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯛꯊꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯟꯏꯟꯁꯇꯣꯜ ꯍꯥꯏꯗꯤ ꯂꯧꯊꯣꯛꯈꯤꯕꯗꯨꯅꯤ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯧꯊꯣꯛꯄ ꯌꯥꯅꯤ ꯑꯗꯨꯒ ꯕ꯭ꯂꯣꯠꯋꯦꯌꯔ ꯈꯔꯗꯤ ꯃꯣꯏꯒꯤ ꯀꯝꯄꯅꯤꯅ ꯐꯣꯟꯁꯦ ꯂꯩꯕ ꯃꯇꯝꯗ ꯏꯟꯁꯇꯣꯜ ꯇꯧꯁꯜꯂꯛꯄ ꯈꯔ ꯂꯩꯔꯤꯕꯀꯣ MIꯒꯨꯝꯕ ꯐꯣꯟꯗ OPPOꯒꯨꯝꯕ ꯐꯣꯟꯗ ꯁꯦꯝꯁꯪꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯌꯥꯎꯋꯦ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯗꯕꯁꯨ ꯂꯩ ꯑꯗꯨꯗꯤ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯑꯟꯏꯟꯁꯇꯣꯜ ꯑꯣꯞꯁꯟ ꯆꯨꯝꯊꯣꯛ ꯊꯣꯛꯑꯦ ꯃꯣꯏꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯏꯗꯨꯗꯤ ꯂꯧꯊꯣꯛꯄ ꯌꯥꯔꯔꯣꯏ ꯏꯕꯨꯡ ꯉꯁꯤꯗꯤ ꯐꯤꯂꯝ ꯌꯦꯡꯉꯨꯁꯦ ꯍꯣꯏꯅꯦ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯇꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯌꯦꯡꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯁꯤꯅꯦꯃꯥꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯐꯤꯂꯝꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯦꯡꯈꯤꯗꯕꯁꯤ ꯌꯥꯝ ꯀꯨꯏꯔꯦꯕ ꯆꯍꯤ 30 ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯦꯡꯈꯤꯗꯕꯁꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯌꯦꯡꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯃꯃꯥꯡꯉꯩꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯈꯤꯕꯁꯦ ꯑꯩꯅ ꯃꯟꯗꯥꯅ ꯐꯤꯂꯝ ꯀꯨꯝꯃꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯃꯃꯥ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯐꯤꯂꯝ ꯑꯃꯈꯛ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯐꯤꯂꯝ ꯐꯝꯃꯒ ꯇꯤꯚꯤꯗꯒ ꯑꯗꯨꯃꯥꯏꯅ ꯍꯧꯔꯒ ꯆꯪꯉꯒ ꯑꯗꯩꯗꯤ ꯑꯃ ꯅꯤꯡꯁꯤꯡꯕꯗ ꯑꯗꯨꯅ ꯍꯥꯟꯗꯣꯏꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯂꯥꯁꯇ ꯑꯩꯅ ꯌꯦꯡꯈꯤꯕꯁꯦ ꯐ꯭ꯔꯦꯟꯁ ꯇꯣꯀꯤꯁꯇ ꯄ꯭ꯔꯇꯥꯞꯇꯔ ꯐ꯭ꯔꯦꯟꯁꯇꯔ ꯑꯗꯨ ꯀꯥꯎꯔꯦ ꯀꯩꯅꯣꯗꯣ ꯗꯣꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯜꯂꯣꯏꯗꯣ ꯀꯥꯏꯀꯨꯅ ꯑꯗꯨ ꯌꯦꯡꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯌꯦꯡꯗ꯭ꯔꯦ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯌꯦꯡꯗꯕ ꯏꯕꯨꯡ ꯂꯥꯏꯚ ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯌꯦꯡꯉꯨꯁꯤꯀꯣ ꯍꯥꯏ ꯍꯣꯏ ꯌꯦꯡꯁꯤ ꯂꯥꯏꯚ ꯂꯣꯏꯔꯒ ꯀꯔꯤ ꯐꯤꯂꯝꯅꯣ ꯃꯥꯅ ꯊꯥꯔꯤꯁꯦ ꯀꯔꯤ ꯐꯤꯂꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯗꯤ ꯌꯦꯡꯁꯤ ꯑꯩ ꯀꯣꯃꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯖꯣꯅꯔꯒꯤ ꯀꯩ ꯍꯥꯏꯅꯣ ꯐꯤꯂꯝꯒꯨꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦ ꯈꯜꯂꯦ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯂꯅꯤ ꯍꯥꯏ ꯍꯣꯏꯅꯦ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯒꯗꯕꯅꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯆꯥꯛꯁꯨ ꯊꯣꯡꯉꯅꯤ ꯆꯥꯛꯁꯨ ꯑꯃꯨꯛ ꯆꯥꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯅꯦꯃꯥ ꯑꯃꯨꯛ ꯐꯤꯂꯝ ꯑꯃꯨꯛ ꯌꯦꯡꯅꯤ ꯃꯇꯝꯁꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯏꯁꯦ ꯆꯞ ꯆꯥꯅ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯂꯥꯏꯚ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯁꯨ ꯂꯣꯏꯁꯤꯜꯂꯣ ꯏꯅꯥꯎ ꯍꯥꯏ ꯏꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯗꯕꯅꯦ ꯑꯩ ꯁꯨꯝ ꯏꯕꯨꯡ ꯏꯇꯣꯝ ꯆꯥꯕꯁꯦ ꯅꯨꯡꯇꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏ ꯑꯁ ꯅꯨꯡꯉꯥꯏꯗ ꯅꯨꯡꯇꯤꯒꯤ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯣꯏ ꯏꯟꯖꯥꯡꯒ ꯍꯥꯎꯇ꯭ꯔꯒꯗꯤ ꯏꯟꯖꯥꯡꯒ ꯍꯥꯎꯔꯗꯤ ꯑꯗꯨꯝ ꯆꯥꯕ ꯏꯇꯣꯝ ꯆꯥꯕꯅ ꯐꯠꯇ꯭ꯔꯣ ꯄꯨꯛ ꯐꯠꯇꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯜꯂꯒꯗꯤ ꯆꯥꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯤ ꯄꯨꯃꯤꯟꯅꯕ ꯌꯥꯡꯕꯅꯤ ꯍꯥꯏꯗꯣ
ꯑꯗꯨꯒꯤ ꯑꯣꯟꯅꯕꯗ ꯆꯥꯃꯤꯟꯅꯕ ꯑꯣꯛꯇꯕꯅꯤ ꯍꯥꯏꯔꯗꯤ ꯅꯇꯣꯝ ꯆꯥꯕ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯗꯨꯝ ꯆꯥꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝꯕꯗꯣ ꯈꯟꯖꯜꯂꯨꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯈꯜꯂꯨꯔꯁꯨ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯅꯤꯅ ꯂꯣꯛ ꯈꯔ ꯊꯨꯡꯕꯒꯤ ꯈꯅꯥꯎꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯝ ꯇꯧꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯀꯃꯦꯟ ꯍꯥꯏꯕꯤꯅꯤꯡꯕ ꯏꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯝꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯁꯠ ꯁꯠ ꯀꯩꯅꯣ ꯄꯥꯊꯣꯛꯑꯒ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯒ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕ꯭ꯔꯣ ꯅꯦꯛ ꯕꯦꯟꯒ ꯏꯌꯥꯔꯕꯠꯁꯀꯁꯦ ꯀꯔꯝꯕꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯅꯤ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅꯁꯨ ꯇꯥꯡꯕ ꯈꯪꯗꯕ ꯍꯥꯏꯗꯨꯅꯤꯀꯣ ꯑꯝꯇ ꯁꯖꯦꯁ ꯇꯧꯔꯛꯑꯣ ꯍꯥꯏ ꯅꯦꯛ ꯕꯦꯟꯒ ꯏꯌꯥꯔꯕꯠꯁꯀꯁꯦ ꯑꯅꯤꯁꯦ ꯁꯤꯖꯤꯟꯅꯕꯝꯁꯦ ꯌꯥꯝ ꯇꯣꯡꯉꯥꯜꯂꯦ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯐꯖꯕ ꯑꯗꯨꯒ ꯀꯦꯔꯤ ꯇꯧꯕ ꯌꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯅꯨꯡꯉꯥꯏꯕꯩ ꯈꯜꯂꯒꯗꯤ ꯏꯌꯥꯔꯕꯠꯁꯅ ꯅꯨꯡꯉꯥꯏ ꯅꯦꯛ ꯕꯦꯟꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯛꯁꯝꯗ ꯃꯥꯒꯤ ꯀꯩꯅꯣꯗꯨꯃ ꯌꯥꯜꯂꯒ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯡ ꯑꯃꯁꯨ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯁꯨ ꯇꯥꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯄꯥꯛ ꯂꯩꯇꯕꯅꯤꯅ ꯅꯦꯛ ꯕꯦꯟꯒꯤ ꯁꯤꯖꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯅꯦꯛ ꯕꯦꯟ ꯑꯣꯏꯔꯒꯅ ꯔꯤꯌꯦꯜꯃꯤ ꯕꯠꯁ ꯂꯩꯕꯅꯤꯀꯣ ꯔꯤꯌꯦꯜꯃꯤꯗ ꯕꯠꯁ ꯄ꯭ꯔꯣ ꯍꯥꯏꯅ ꯂꯨꯄꯥ 1,000 ꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯕꯠꯁ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯤ ꯅꯦꯛ ꯕꯦꯟ ꯀꯣ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯅꯦꯛ ꯕꯦꯟ ꯑꯃ ꯂꯩꯕꯅꯤ ꯃꯥꯏ ꯕꯠꯁꯇꯤ ꯍꯥꯏꯗꯦ ꯂꯨꯄꯥ 1,000 ꯑꯗꯨꯒ 5,400 ꯔꯦꯟꯖꯁꯤꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ